ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅꯥ ꯐꯥꯏꯔꯦꯝꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯉꯩ ꯈꯨꯜ ꯑꯃꯗ ꯁꯛꯃꯥꯟꯅꯕꯤ ꯂꯩꯁꯥꯕꯤ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯅꯣꯡ ꯐꯥꯗꯣꯛ ꯎꯕ ꯃꯤꯑꯣꯏ ꯀꯅꯥꯅꯗꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯀꯅꯥꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯞ ꯃꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯂꯦꯝꯕꯤꯒꯤ ꯆꯤꯟꯕꯥ ꯃꯌꯥꯗ ꯊꯨꯡꯂꯤꯕ ꯁꯝꯕ꯭ꯔꯨ ꯑꯗꯨꯗ ꯂꯦꯝꯕꯤꯅꯤ, ꯁꯝꯕ꯭ꯔꯨ ꯊꯨꯡꯗꯕꯤ ꯑꯁꯤꯅ ꯆꯤꯡꯂꯩꯅꯤ ꯍꯥꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯛꯃꯥꯟꯅꯕꯤ ꯂꯩꯁꯥꯕꯤ ꯑꯅꯤ ꯑꯁꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯒꯨꯝꯅ ꯌꯥꯝꯅ ꯂꯨꯅꯁꯨ ꯇꯤꯟꯅꯖꯩ꯫ ꯈꯦꯟꯅꯔꯤꯕ ꯍꯥꯏꯕꯕꯨ ꯂꯦꯝꯕꯤꯅ ꯃꯁꯥꯒꯤ ꯏꯪ ꯇꯞꯆꯩ, ꯑꯗꯨꯒ ꯆꯤꯡꯂꯩꯅ ꯃꯁꯥꯗꯨ ꯏꯔꯥꯡ ꯂꯥꯡꯖꯩ꯫ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯨꯝ ꯃꯤꯁꯨ ꯀꯌꯥ ꯎꯁꯤꯠꯂꯝꯗꯦ, ꯅꯨꯄꯥ ꯑꯃꯗꯁꯨ ꯀꯣꯏꯌꯨ ꯍꯥꯏꯕ ꯌꯥꯗꯕ ꯅꯨꯄꯤꯅꯤ ꯆꯤꯡꯂꯩ ꯃꯥꯗꯤ꯫ ꯑꯗꯨꯒ ꯂꯦꯝꯕꯤꯗꯤ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯊꯧꯖꯥꯜ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯁꯨ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯅꯗꯨꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯆꯤꯡꯂꯩꯅ, ꯂꯦꯝꯕꯤ, ꯅꯪꯅ ꯅꯨꯄꯥ ꯀꯣꯏꯔꯤꯗꯨꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯀꯩ ꯅꯨꯄꯤꯅꯣ ꯁꯤꯕꯨ? ꯅꯨꯄꯥ ꯀꯣꯏꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯀꯩ ꯋꯥꯍꯪꯅꯣ ꯈꯪꯗꯦꯃꯤ꯫ ꯍꯣ ꯅꯨꯡꯁꯤꯕꯩꯅꯦ, ꯅꯨꯡꯁꯤꯕꯩ꯫ ꯍꯣ ꯅꯨꯡꯁꯤꯕꯩ ꯀꯣꯏꯅꯔꯤꯅꯦꯕꯨꯗꯤ ꯑꯩꯁꯨ ꯈꯪꯖꯩꯌꯦ꯫ ꯃꯣꯏꯅ ꯅꯨꯡꯁꯤꯕꯗ ꯂꯨꯞꯄꯤ ꯉꯥꯎꯔꯦ ꯀꯥꯏ ꯍꯥꯏꯔꯤꯁꯦ ꯅꯪꯗꯤ ꯇꯧꯗꯕ꯭ꯔꯅ ꯁꯨꯝ ꯍꯪꯕꯩ ꯋꯥꯅꯤ꯫ ꯑꯗꯣ ꯑꯩꯗꯤ ꯅꯨꯄꯥ ꯑꯃꯇꯦꯛ ꯅꯨꯡꯁꯤꯕꯗꯤ ꯂꯥꯏꯔꯗꯅꯅꯦ ꯌꯦꯡꯅꯤꯡꯐꯥꯎ ꯐꯥꯎꯗ꯭ꯔꯤ꯫ ꯁꯤꯅ ꯀꯩꯒꯤꯅꯣ? ꯅꯪꯕꯨꯗꯤ ꯀꯔꯥꯏꯗꯩ ꯅꯨꯄꯥ ꯅꯨꯡꯁꯤꯕ ꯐꯥꯎꯔꯅꯤꯒꯦ? ꯅꯥꯇꯩ ꯆꯥꯕ ꯊꯕꯛ ꯑꯃꯇꯦꯛ ꯇꯧꯗꯦ꯫ ꯑꯉꯥꯡ ꯈꯔ ꯂꯩꯈꯣꯝꯗ ꯅꯞꯁꯤꯜꯂꯝꯃꯦꯒ, ꯍꯅꯨꯕꯤꯒꯤ ꯆꯩꯁꯨ ꯍꯨꯔꯥꯜꯂꯝꯃꯦꯒ, ꯁꯤ ꯉꯥꯛꯇꯅꯤ ꯅꯪꯒꯤꯗꯤ꯫ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯨ ꯅꯣꯡꯇ ꯇꯥꯕ ꯅꯠꯇꯦ꯫ ꯍꯣꯏ ꯏꯇꯥ ꯅꯨꯡꯁꯤꯕꯤ, ꯅꯪꯅ ꯍꯥꯏꯕ ꯋꯥ ꯇꯥꯅꯤꯡꯗꯕꯒꯤ ꯅꯠꯇꯦ ꯏꯕꯦꯝꯃ, ꯑꯩ ꯂꯩꯔꯝꯕꯒꯤꯅꯤ ꯉꯁꯤ ꯈꯨꯜꯁꯤꯗ ꯅꯨꯄꯤꯗ ꯆꯣꯞꯄ ꯅꯨꯄꯥ ꯑꯝꯇ ꯂꯩꯕ ꯉꯝꯗ꯭ꯔꯤꯁꯤ꯫ ꯆꯤꯡꯂꯩ ꯑꯩꯅ ꯇꯥꯅ ꯇꯥꯅ ꯐꯨꯗꯕꯒꯤ꯫ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯤꯡꯂꯩ ꯑꯃꯗꯤ ꯂꯦꯝꯕꯤꯅ ꯂꯥꯛꯂꯤꯕꯗꯨ ꯑꯉꯥꯡ ꯈꯔꯅ ꯎꯔꯗꯨꯅ, ꯆꯦ ꯆꯤꯡꯂꯩ, ꯆꯦ ꯂꯦꯝꯕꯤ ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯂꯦꯝꯕꯤꯅ, ꯀꯩꯊꯦꯜ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯏꯆꯦꯅꯦ, ꯅꯣꯏꯅꯤꯅ ꯅꯁꯛ ꯆꯞ ꯃꯥꯟꯅꯩꯗꯣ ꯀꯩꯒꯤꯅꯣ? ꯑꯩꯗꯤ ꯅꯣꯏꯅꯤꯁꯦ ꯀꯅꯥꯅ ꯀꯅꯥꯅꯣ ꯈꯪꯗꯦ꯫ ꯑꯩꯈꯣꯏ ꯏꯃꯥꯅꯗꯤꯅꯦ ꯆꯤꯟꯕꯥꯟ ꯃꯌꯥꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯕꯤꯗꯣ ꯏꯆꯦ ꯂꯦꯝꯕꯤꯅꯤ, ꯑꯃꯗꯨꯅ ꯏꯆꯦ ꯆꯤꯡꯂꯩꯅꯤ ꯍꯥꯏ, ꯆꯨꯝꯕ꯭ꯔꯣ? ꯂꯦꯝꯕꯤꯅ, ꯆꯨꯝꯃꯦ, ꯇꯨ ꯑꯩꯒꯤ ꯁꯤꯗ ꯁꯝꯕ꯭ꯔꯨ ꯑꯃ ꯊꯨꯡꯂꯤꯁꯦ ꯁꯤ ꯎꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯎꯏꯌꯦ꯫ ꯑꯗꯨꯗꯤ ꯅꯪ ꯏꯆꯦ ꯂꯦꯝꯕꯤꯅꯤꯀꯣ? ꯃꯥꯅꯦ꯫ ꯑꯗꯣ ꯏꯆꯦ ꯂꯦꯝꯕꯤ, ꯇꯨ ꯏꯃꯥꯅꯅꯦ ꯑꯆꯥꯄꯣꯠ ꯆꯥꯎꯅ ꯂꯨꯄꯥ ꯑꯃ ꯄꯤꯔꯛꯏꯅꯤ, ꯁꯤꯅ ꯍꯣꯔꯦꯟ ꯀꯩꯊꯦꯜꯗꯒꯤ ꯑꯩꯒꯤ ꯍꯩꯉꯥꯟ ꯂꯩꯕꯤꯔꯛꯎꯀꯣ꯫ ꯂꯦꯝꯕꯤ ꯅꯣꯛꯇꯨꯅ, ꯅꯥꯎꯆꯥ, ꯅꯪꯒꯤ ꯁꯦꯜꯗꯣ ꯍꯌꯦꯡ ꯑꯆꯥꯄꯣꯠ ꯂꯩꯅꯕ ꯊꯝꯖꯤꯜꯂꯨ, ꯅꯪꯒꯤ ꯁꯤꯡꯒꯤ ꯍꯩꯉꯥꯟꯗꯣ ꯑꯩ ꯂꯩꯕꯤꯔꯛꯀꯦ꯫ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯑꯩꯈꯣꯏ ꯂꯥꯛꯄ ꯉꯥꯏꯔꯝꯃꯨꯀꯣ꯫ ꯉꯥꯏꯔꯝꯒꯦ ꯏꯆꯦ ꯂꯦꯝꯕꯤ, ꯑꯗꯣ ꯑꯩꯒꯤ ꯁꯤꯡꯒꯤ ꯍꯩꯉꯥꯟꯗꯣ ꯁꯣꯏꯗꯅꯗꯤ ꯂꯩꯔꯛꯎꯀꯣ꯫ ꯆꯤꯡꯂꯩꯅ, ꯂꯩꯔꯛꯇꯣꯏꯅꯤ, ꯑꯗꯣ ꯑꯉꯥꯡꯅ ꯅꯥꯎꯔꯤ ꯄꯥꯏꯔꯒ ꯆꯠꯂꯤꯗꯣ ꯀꯩꯒꯤꯅꯣ? ꯍꯌꯦꯡꯈꯩꯗꯤ ꯅꯥꯎꯔꯤ ꯄꯥꯏꯔꯒ ꯆꯠꯄ ꯌꯥꯗꯦꯀꯣ꯫ ꯅꯪꯅ ꯅꯥꯎꯔꯤ ꯄꯥꯏꯔꯤꯗꯣ ꯎꯆꯦꯛ ꯀꯥꯞꯄꯩ ꯅꯠꯇ꯭ꯔꯣ? ꯎꯆꯦꯛ ꯍꯥꯠꯄ ꯐꯠꯇꯦꯀꯣ꯫ ꯑꯄꯤꯛꯄ ꯖꯤꯕ ꯃꯈꯣꯏꯒꯤꯁꯨ ꯅꯨꯡꯁꯤꯕ ꯃꯆꯥ, ꯅꯨꯡꯁꯤꯕ ꯃꯃꯥ ꯃꯄꯥ ꯂꯩꯖꯔꯤꯅꯤ, ꯑꯗꯨꯅꯅꯦ ꯃꯣꯏꯕꯨ ꯍꯥꯠꯄ ꯐꯠꯇꯦꯀꯣ꯫ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯎꯆꯦꯛ ꯀꯥꯞꯄꯗ ꯃꯤꯒꯤ ꯃꯥꯏ ꯃꯃꯤꯠꯇꯒ ꯁꯣꯏꯗꯅ ꯄꯥꯜꯂꯨꯕꯒ ꯊꯣꯛꯑꯗꯤ ꯃꯤꯅꯁꯨ ꯆꯩꯅꯤ, ꯅꯈꯣꯏ ꯃꯥꯅꯁꯨ ꯐꯨꯕꯤꯅꯤ, ꯑꯗꯨꯅ ꯐꯠꯇꯦ ꯍꯥꯏꯕ ꯊꯕꯛꯇꯤ ꯇꯧꯕ ꯌꯥꯗꯦꯀꯣ꯫ ꯏꯆꯦ ꯆꯤꯡꯂꯩ, ꯑꯗꯣ ꯑꯩꯒꯤ ꯅꯥꯎꯔꯤꯁꯤꯗꯤ ꯎꯆꯦꯛ ꯀꯥꯞꯅꯕ ꯅꯠꯇꯦ, ꯍꯩ ꯍꯨꯔꯥꯟꯕ ꯆꯠꯄꯗ ꯍꯩ ꯀꯛꯅꯕꯅꯤ꯫ ꯍꯧꯖꯤꯛꯇ ꯋꯥꯈꯜ ꯇꯥꯕ ꯁꯥꯗꯨꯅ ꯑꯉꯥꯡꯗ ꯄꯥꯎꯇꯥꯛ ꯄꯤꯔꯝꯕ ꯆꯤꯡꯂꯩ, ꯑꯉꯥꯡ ꯑꯗꯨꯅ ꯍꯩ ꯍꯨꯔꯥꯟꯕ ꯄꯜꯂꯛꯄꯗꯨꯗ ꯍꯔꯥꯎꯅ ꯍꯪꯂꯛꯏ, ꯍꯥ, ꯍꯩ ꯍꯨꯔꯥꯟꯕ ꯆꯠꯄꯗ ꯍꯩ ꯀꯛꯅꯕꯅꯦꯕ? ꯀꯅꯥ ꯀꯅꯥꯒꯤ ꯏꯪꯈꯣꯜꯗ ꯍꯩ ꯑꯍꯥꯎꯕ ꯄꯥꯜꯂꯤꯒꯦ? ꯑꯁ ꯏꯆꯦ, ꯑꯗꯨꯒꯤꯗꯤ ꯍꯩ ꯄꯥꯟꯕ ꯌꯥꯝ ꯂꯩꯗ, ꯑꯗꯣ ꯍꯩ ꯁꯨꯅ ꯄꯥꯟꯕ ꯏꯪꯈꯣꯜꯗꯤ ꯈꯨꯔꯥ ꯇꯣꯂꯦꯟ ꯍꯣꯏꯒꯤ ꯏꯪꯈꯣꯜ ꯑꯍꯥꯡꯕꯗꯨꯅꯤ꯫ ꯈꯨꯔꯥ ꯇꯣꯂꯦꯟ ꯍꯣꯏꯒꯤ ꯏꯪꯈꯣꯜ ꯑꯍꯥꯡꯕꯗꯣ ꯍꯩ ꯃꯈꯜ ꯁꯨꯅ ꯄꯥꯟꯕꯅꯤ, ꯑꯗꯣ ꯍꯌꯦꯡꯈꯩꯗꯤ ꯅꯣꯏꯅ ꯍꯩ ꯍꯨꯔꯥꯟꯕ ꯆꯠꯄꯗꯣ ꯑꯩꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤꯀꯣ꯫ ꯂꯦꯝꯕꯤꯅ, ꯑꯣꯟꯊꯣꯛꯄꯅꯤ ꯆꯤꯡꯂꯩ ꯅꯪꯁꯤꯗꯤ, ꯅꯥꯇꯩ ꯆꯥꯕ ꯊꯕꯛ ꯑꯃꯇꯦꯛ ꯍꯥꯏꯗꯦ, ꯍꯧꯖꯤꯛꯄꯨ ꯑꯉꯥꯡꯁꯤꯡꯒ ꯄꯨꯜꯂꯒ ꯍꯩ ꯍꯨꯔꯥꯟꯕ ꯆꯠꯄ ꯌꯥꯕ ꯃꯇꯝꯗꯧꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯑꯉꯥꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯥꯎꯆꯥ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯩꯊꯦꯜ ꯌꯧꯔꯨꯈꯤꯒꯦꯀꯣ, ꯅꯪꯒꯤ ꯁꯤꯡꯒꯤ ꯍꯩꯉꯥꯟꯗꯣ ꯂꯩꯔꯛꯀꯦ ꯉꯥꯏꯔꯝꯃꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯅ ꯆꯤꯡꯂꯩꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯛꯏ꯫ ꯃꯇꯝ ꯆꯨꯞꯄꯗ ꯆꯤꯡꯂꯩ ꯃꯥꯒꯤ ꯏꯉꯥꯎ ꯉꯥꯎꯖ ꯃꯇꯧ ꯀꯌꯥꯕꯨ ꯂꯦꯝꯕꯤꯅ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯖꯩ꯫ ꯆꯤꯡꯂꯩꯅ, ꯂꯦꯝꯕꯤ, ꯄꯣꯠ ꯂꯩꯕꯁꯤ ꯅꯨꯄꯥꯅ ꯐꯝꯕ ꯄꯣꯠꯐꯝꯗꯒꯤ ꯑꯣꯏꯅ ꯂꯩꯁꯤꯀꯣ, ꯅꯨꯄꯤꯅ ꯐꯝꯕꯗꯤ ꯃꯃꯜ ꯍꯨꯟꯅꯕꯗꯣ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ, ꯅꯨꯄꯥꯅ ꯑꯣꯏꯔꯗꯤ ꯃꯤꯆꯤ ꯈꯠꯈꯠꯇꯅ ꯑꯩ ꯇꯧꯒꯦꯉꯣ꯫ ꯑꯁꯨꯝꯅ ꯆꯤꯡꯂꯩꯅ ꯍꯥꯏꯕꯗꯒꯤ ꯂꯦꯝꯕꯤꯒ ꯆꯤꯡꯂꯩꯒ ꯅꯨꯄꯥꯅ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜ ꯌꯣꯟꯕ ꯄꯣꯠꯐꯝ ꯑꯃꯗ ꯆꯪꯂꯛꯏ꯫ ꯊꯝꯕꯧꯅ, ꯏꯆꯜ ꯑꯅꯤꯗꯤ ꯅꯁꯛ ꯆꯞ ꯃꯥꯟꯅꯩ, ꯀꯔꯤ ꯄꯣꯠ ꯂꯩꯒꯦ ꯍꯥꯏꯕꯅꯣ?
ꯅꯨꯄꯤꯁꯤꯡꯅ ꯌꯥꯝꯕ ꯐꯤꯖꯣꯜ ꯂꯣꯏꯅ ꯌꯥꯎꯔꯤꯀꯣ ꯏꯕꯨꯡꯒꯤꯁꯤꯗ ꯇꯨ ꯁꯤꯅ ꯑꯁꯤ ꯌꯧꯔꯛꯄꯅꯤ ꯈꯨꯃꯤꯠ ꯌꯧꯅ ꯆꯣꯟꯕ ꯐꯤꯖꯣꯜꯅꯤ ꯁꯤꯗ ꯆꯦꯡꯂꯩꯅ ꯍꯩꯃꯥ ꯁꯤꯒꯤ ꯐꯤꯖꯣꯜꯁꯤꯗꯤ ꯑꯩꯅ ꯁꯦꯠꯂꯒꯅꯦ ꯃꯪꯗ ꯁꯝꯒ ꯊꯥꯗꯣꯛꯇꯨꯅ ꯐꯝꯃꯅꯤꯕ ꯕꯨꯠꯅ ꯐꯥꯎ ꯑꯩ ꯎꯕꯗ ꯈꯪꯒꯅꯤ ꯑꯇꯩ ꯐꯖ ꯐꯤꯖꯣꯜꯒ ꯂꯩꯇ꯭ꯔꯣ ꯅꯪꯒꯤ ꯄꯣꯛꯐꯝꯁꯤꯕꯣ ꯂꯩꯔꯤ ꯌꯥꯝ ꯂꯩꯔꯤꯌꯦ ꯏꯕꯨꯡ ꯄꯨꯊꯣꯔꯛꯀꯦ ꯇꯨ ꯁꯤꯗꯁꯨ ꯌꯥꯝ ꯂꯩꯔꯤ ꯂꯦꯝꯕꯤꯅ ꯆꯦꯡꯂꯩ ꯇꯨ ꯁꯤꯒꯤ ꯐꯤꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯣ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯏꯇꯥ ꯐꯖꯩ ꯃꯆꯨꯁꯤꯁꯨ ꯏꯇꯥꯗ ꯌꯥꯝ ꯄꯛꯆꯅꯤ ꯑꯁꯨꯝꯅ ꯂꯦꯝꯕꯤꯒ ꯆꯦꯡꯂꯩꯒ ꯃꯈꯣꯏꯅ ꯄꯥꯝꯖꯕ ꯄꯣꯠꯁꯤꯡꯗꯨ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯆꯦꯡꯂꯩꯅ ꯏꯕꯨꯡ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯤꯡꯁꯤꯒꯤ ꯃꯃꯜꯕꯨ ꯀꯌꯥ ꯇꯥꯔꯒꯦ ꯁꯦꯜꯕꯨꯗꯤ ꯈꯔ ꯑꯗꯨꯝ ꯇꯥꯔꯦ ꯏꯆꯜ ꯑꯅꯤꯅ ꯑꯩꯉꯣꯟꯗꯒꯤ ꯄꯨꯟꯅ ꯂꯧꯔꯕꯅꯤꯅ ꯂꯨꯄꯥ 50ꯗꯤ ꯄꯤꯔꯝꯃꯨ ꯌꯥꯝ ꯇꯥꯅ ꯍꯥꯏꯔꯕꯅꯤꯀꯣ ꯆꯦꯡꯂꯩꯅ 50ꯗꯤ ꯌꯥꯝꯃꯜꯂꯦ ꯏꯕꯨꯡ 30 ꯄꯤꯒꯦ ꯃꯇꯨꯡꯗꯁꯨ ꯏꯕꯨꯡꯗꯒꯤ ꯑꯗꯨꯝ ꯂꯧꯗꯣꯏꯅꯤ ꯄꯣꯠꯁꯤꯁꯨ ꯌꯥꯝ ꯐꯔꯣ ꯍꯦꯔꯩꯆꯜ ꯅꯣꯏꯁꯨ ꯍꯦꯟꯃꯜꯂꯤ ꯑꯁꯨꯛ ꯇꯥꯅ ꯍꯥꯏꯔꯕꯁꯤꯗ ꯑꯃꯨꯛꯁꯨ ꯇꯥꯔꯗꯤ ꯑꯩꯗꯤ ꯃꯍꯨꯠ ꯐꯥꯎ ꯍꯟꯖꯤꯜꯂꯔꯣꯏ ꯄꯣꯠ ꯌꯣꯟꯕ ꯍꯥꯏꯕꯕꯨ ꯆꯔꯥ ꯍꯦꯟ ꯁꯤꯕ ꯇꯥꯔꯦ ꯍꯣꯔꯥꯁꯤ ꯂꯩꯕ ꯏꯕꯨꯡ ꯃꯃꯜꯁꯦ ꯇꯥꯡꯃꯜꯂꯦ ꯈꯔ ꯇꯥꯎ ꯅꯆꯜꯁꯤꯡꯁꯦ ꯁꯦꯜ ꯌꯥꯝ ꯄꯨꯔꯛꯍꯧꯗ꯭ꯔꯤꯕ ꯁꯦꯜ ꯈꯤꯇꯪ ꯇꯥꯕꯗ ꯀꯩꯁꯨ ꯆꯔꯥ ꯍꯦꯜꯂꯣꯏ ꯁꯛꯍꯦꯟꯕꯤꯆꯜ ꯄꯣꯠꯀꯤ ꯃꯃꯜꯁꯦ ꯌꯥꯝ ꯇꯥꯡꯉꯤ ꯇꯥꯕ ꯌꯥꯕ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯕꯅꯦ ꯑꯩꯒꯤꯁꯦ ꯑꯩꯁꯨ ꯃꯤꯉꯣꯟꯗꯒꯤ ꯈꯨꯊꯥꯡ ꯇꯧꯗꯨꯅ ꯁꯤꯀꯤ ꯑꯅꯥꯇꯕꯨ ꯇꯣꯡꯂꯗꯤ ꯍꯥꯏꯗꯅ ꯀꯩꯊꯦꯜꯁꯤ ꯊꯣꯛꯂꯤꯕꯅꯤ ꯑꯗꯨꯅ ꯄꯣꯠꯀꯤ ꯃꯃꯜꯗꯤ ꯇꯥꯕ ꯁꯨꯛꯉꯝ ꯉꯝꯃꯔꯣꯏ ꯑꯩꯗꯤ ꯏꯆꯜꯅ ꯇꯥꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯑꯩ ꯏꯁꯥꯁꯦ ꯑꯣꯏꯅꯅꯦ ꯎꯔꯣꯛ ꯊꯣꯡ ꯃꯊꯛꯇꯒꯤ ꯇꯥꯔꯁꯨ ꯇꯥꯔꯒꯦ ꯑꯁ ꯌꯥꯔꯦꯁꯦ ꯄꯣꯠ ꯌꯣꯟꯕ ꯃꯤꯒꯤ ꯍꯧꯅꯕꯤ ꯍꯩꯈ꯭ꯔ ꯄꯣꯠꯅꯤ ꯋꯥ ꯉꯥꯡꯕꯗꯤ ꯅꯨꯄꯥꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯅꯨꯄꯤ ꯃꯔꯥꯏ ꯑꯃꯕꯨꯗꯤ ꯍꯦꯟꯈ꯭ꯔꯦ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯔꯅꯨ ꯅꯤꯐꯨꯁꯤ ꯂꯧꯔꯣ ꯑꯩꯈꯣꯏꯁꯨ ꯐꯔꯒꯦ ꯏꯕꯨꯡꯁꯨ ꯄꯣꯠꯁꯤ ꯐꯥꯎꯔꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯦꯡꯂꯩꯅ ꯂꯦꯝꯕꯤꯕꯨ ꯁꯤꯡꯗꯨꯅ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯍꯥꯏ ꯃꯁꯤꯒꯤ ꯃꯁꯛ ꯃꯥꯟꯅꯕꯤ ꯅꯨꯄꯤ ꯑꯅꯤꯁꯤꯗꯤ ꯍꯦꯜꯂꯥꯒꯤ ꯅꯨꯄꯤ ꯅꯠꯇꯦ ꯊꯝꯕꯋꯩꯒꯁꯦ ꯄꯣꯡ ꯍꯦꯛꯇ ꯊꯨꯗꯦꯛꯂꯒ ꯁꯥꯏꯔꯝꯃꯒ ꯃꯥꯅ ꯉꯝꯗꯅ ꯍꯦꯛ ꯆꯠꯈꯤ ꯋꯥꯅꯤ ꯁꯣꯝꯗ ꯆꯦꯡꯂꯩꯅ ꯑꯩꯅꯗꯤ ꯉꯝꯃꯤꯗꯅ ꯁꯤꯔꯗꯤ ꯍꯣꯔꯦꯟ ꯃꯪꯁꯨ ꯅꯨꯡꯉꯥꯏꯔꯅꯤ ꯄꯣꯠꯁꯨ ꯌꯥꯝ ꯂꯧꯔꯦ ꯃꯣꯏꯅ ꯍꯥꯏꯕ ꯃꯃꯜꯗꯣ ꯑꯗꯨꯝ ꯄꯤꯔꯝꯃꯁꯨ ꯌꯥꯔꯤ ꯄꯣꯠꯅꯤ ꯂꯦꯝꯕꯤ ꯅꯪꯗꯤ ꯂꯦꯝꯃꯒ ꯑꯗꯨꯝ ꯂꯩꯌꯨ ꯍꯩꯄꯥ ꯁꯥꯔꯛꯀꯅꯨꯀꯣ ꯅꯃꯤꯡꯒ ꯆꯥꯟꯅꯗꯦ ꯊꯦꯝꯕꯨꯡꯅ ꯑꯩꯈꯣꯏ ꯃꯇꯥ ꯑꯅꯤꯕꯨ ꯀꯔꯥꯏꯗ ꯈꯣꯡꯗꯣꯏꯕꯤꯔꯨꯕꯅꯣ ꯌꯥꯝ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯈꯣꯡꯗꯣꯏꯕꯤꯔ ꯄꯨꯖꯩꯗ ꯑꯩꯈꯣꯏꯁꯨ ꯂꯩꯀꯥꯏ ꯄꯥꯈꯪꯅꯤ ꯍꯥꯏꯕꯗ ꯄꯪꯅꯣꯛꯇꯤ ꯅꯣꯛꯇꯕꯅꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯀꯩꯅꯣꯝ ꯁꯨꯝ ꯆꯥꯃꯤꯟꯅꯕ ꯌꯥꯕꯅꯤ ꯆꯦꯡꯂꯩꯅ ꯃꯇꯥꯡ ꯆꯥꯗꯅꯅꯦ ꯌꯥꯝ ꯀꯔꯦꯝꯅꯕ꯭ꯔꯕꯨ ꯊꯦꯝꯕꯨꯡ ꯍꯥꯏꯕ ꯍꯌꯦꯡ ꯈꯦꯕꯝꯗꯨ ꯄꯣꯛꯄꯣ ꯅꯪ ꯑꯩ ꯈꯨꯠꯁꯦ ꯁꯥꯠꯇꯣꯔꯛꯂꯒ ꯀꯜꯂꯛꯑꯗꯤꯕ ꯊꯥꯡꯅ ꯌꯥꯜꯂꯦꯅ ꯍꯧꯖꯤꯛ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯅꯥꯃꯩ ꯄꯥꯏꯗꯨ ꯆꯦꯟꯈꯤꯅꯤꯁꯦ ꯆꯤꯡꯂꯤ ꯍꯥꯏꯕꯤ ꯂꯨꯛꯃꯥꯏ ꯃꯥꯟꯕꯒꯤ ꯍꯧꯅꯕꯤ ꯅꯪꯅ ꯁꯨꯛ ꯌꯥꯝꯅ ꯌꯧꯖꯅꯤꯡꯉꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯒꯤꯁꯦ ꯃꯤ ꯑꯩꯈꯣꯏ ꯂꯦꯝꯕꯤꯗ ꯍꯥꯏꯖꯕꯅꯤ ꯀꯔꯤ ꯑꯩꯕꯨ ꯂꯨꯛꯃꯥꯏ ꯃꯥꯟꯕꯤ ꯀꯥꯏꯅ ꯑꯪꯒꯨꯔ ꯆꯥꯕꯗꯤ ꯐꯪꯖꯗ꯭ꯔꯒ ꯑꯪꯒꯨꯔ ꯁꯤꯜꯂꯤꯗꯨꯅꯤ ꯊꯦꯝꯕꯨꯡ ꯍꯥꯏꯕ ꯄꯣꯂꯥꯡꯈꯣꯛ ꯑꯃꯟꯕ ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯆꯞ ꯃꯥꯟꯅꯔꯤꯕ ꯑꯩꯈꯣꯏ ꯑꯅꯤꯁꯤꯗ ꯑꯩ ꯄꯥꯝꯗꯦ ꯂꯦꯝꯕꯤ ꯄꯥꯝꯃꯤ ꯀꯥꯏꯅ ꯑꯣ ꯃꯄꯥꯟ ꯊꯣꯡꯒꯤ ꯁꯛꯇꯝꯗꯅꯦ ꯃꯥꯟꯅꯖꯕꯩ ꯋꯥꯅꯤ ꯂꯝꯆꯠ ꯁꯥꯖꯠꯇꯗꯤ ꯑꯃꯅ ꯇꯥ ꯀꯧꯔꯧꯅꯤ ꯑꯃꯅ ꯏꯆꯦ ꯊꯥꯖꯅꯤ ꯈꯦꯠꯅꯕꯒꯤ ꯆꯥꯡꯁꯦ ꯂꯩꯀꯥꯏꯁꯤꯗ ꯂꯦꯝꯕꯤꯒꯨꯝꯕꯤ ꯏꯪ ꯇꯞꯄꯤ ꯑꯅꯤ ꯁꯨꯗꯦ ꯍꯥꯏꯅꯔꯤꯅꯤ ꯂꯨꯛꯃꯥꯏ ꯃꯥꯟꯕꯤ ꯅꯪꯗꯤ ꯂꯥꯏ ꯁꯒꯣꯜ ꯍꯥꯏꯔꯗꯤꯅꯦ ꯑꯩꯈꯣꯏ ꯍꯨꯏꯐꯥꯎ ꯈꯣꯡꯉꯨ ꯌꯥꯗꯦ ꯉꯁꯤ ꯁꯣꯏꯗꯅꯅꯦ ꯑꯩꯗꯤ ꯏ ꯀꯥꯔꯛꯇꯅꯕ ꯅꯪ ꯊꯨꯞꯆꯤꯜꯂꯒ ꯁꯩꯗꯣꯛꯀꯅꯤꯀꯣ ꯂꯦꯝꯕꯤꯅ ꯑꯁ ꯌꯥꯔꯦꯕ ꯆꯦꯡꯂꯩ ꯉꯁꯤꯗꯤ ꯃꯤ ꯑꯉꯥꯡ ꯑꯍꯟ ꯐꯥꯒꯤ ꯖꯨꯒꯥꯏ ꯑꯣꯟꯊꯣꯛꯅ ꯈꯪꯈꯤꯗ꯭ꯔꯦ ꯑꯗꯨꯅꯤ ꯂꯦꯝꯕꯤ ꯆꯦꯡꯂꯩꯗꯣ ꯃꯤꯔꯣꯟ ꯊꯨꯡꯗꯕꯤ ꯑꯉꯥꯎꯕꯤꯅꯤ ꯑꯗꯨꯅ ꯅꯨꯄꯥꯁꯨ ꯐꯪꯉꯣꯏ ꯅꯪꯗꯤ ꯇꯥ ꯊꯦꯝꯕꯣꯛ ꯅꯪꯁꯨ ꯁꯨꯝ ꯍꯧꯋꯦ ꯆꯦꯡꯂꯩꯒꯤ ꯃꯁꯤꯡ ꯑꯔꯥꯡꯕꯤ ꯂꯥꯛꯑꯗꯤ ꯅꯪꯃꯁꯨ ꯉꯁꯤ ꯁꯣꯏꯔꯣꯏꯀꯣ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯏꯕꯨꯡꯅ ꯏꯆꯜ ꯑꯅꯤ ꯂꯛꯅꯕꯗꯅꯦ ꯑꯁꯦꯡꯕ ꯆꯨꯝꯕ ꯋꯥ ꯉꯥꯛꯇ ꯍꯥꯏꯈ꯭ꯔ ꯃꯥꯜꯂꯦ ꯆꯦꯡꯂꯩꯅ ꯃꯁꯤꯒꯤ ꯄꯣꯂꯥꯡꯈꯣꯛ ꯑꯃꯟꯕ ꯃꯥꯟꯕꯁꯤꯗ ꯊꯨꯗꯦꯛꯂꯒꯦꯔꯦ ꯃꯁꯤꯗ ꯆꯦꯡꯂꯩ ꯅꯨꯡ ꯊꯣꯝꯃꯛꯀꯅꯨꯀꯣ ꯉꯥꯎꯕ꯭ꯔꯁꯤꯕꯣ ꯀꯩꯒꯤ ꯆꯦꯜꯂꯤꯅꯣ ꯆꯦꯟꯈꯤꯅꯣ ꯍꯥꯏꯕꯅꯦ ꯊꯦꯝꯕꯨꯡꯅ ꯍꯧ ꯊꯥꯗꯨꯅ ꯆꯦꯟꯈ꯭ꯔꯕꯗ ꯂꯦꯝꯕꯤꯒ ꯆꯦꯡꯂꯩꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ ꯅꯣꯡꯃ ꯆꯦꯡꯂꯩꯗꯣ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯗꯨꯗ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯕ ꯃꯈꯩ ꯍꯣꯠꯇꯅ ꯆꯦꯜꯂꯛꯇꯨꯅ ꯂꯦꯝꯕꯤ ꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗꯅꯦ ꯂꯦꯝꯕꯤꯒꯤ ꯃꯃꯥ ꯊꯕ ꯆꯦꯡꯂꯩꯒꯤ ꯃꯇꯧꯗꯨꯗ ꯄꯥꯈꯠꯅ ꯍꯪꯂꯛꯏ ꯍꯩ ꯆꯦꯡꯂꯩ ꯀꯩꯗꯧꯔꯦ ꯏꯆꯥꯅ ꯄꯥꯈꯠꯅ ꯆꯦꯜꯂꯛꯂꯤꯕꯗꯤ ꯍꯥ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯀꯩꯗꯧꯍꯧꯔꯒꯦꯅꯦ ꯏꯃꯥ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗꯅꯦ ꯍꯩꯃꯥ ꯁꯣꯔꯗꯣ ꯑꯃꯨꯛꯇ ꯅꯤꯡꯊꯤꯅ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯜꯂꯒ ꯋꯥꯗꯣ ꯉꯥꯡꯉꯨꯅꯤ ꯅꯪꯕꯣ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯌꯨ ꯉꯥꯎꯕ ꯇꯥꯁꯤꯟꯗꯨꯅꯒ ꯁꯤꯌꯧꯔꯕ꯭ꯔꯥ ꯏꯃꯦꯍꯦ ꯅꯪꯅ ꯑꯗꯨꯝ ꯄꯥꯈꯠꯂꯤꯕꯗꯨꯕꯣ ꯏꯃꯥ ꯃꯤ ꯁꯤꯎꯕ ꯅꯠꯇꯦ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯏꯁꯤꯠꯄꯗ ꯉꯥ ꯑꯆꯧ ꯑꯆꯧꯕ ꯌꯥꯝ ꯐꯥꯎꯔꯦꯅ ꯄꯥꯎ ꯇꯝꯒꯦ ꯇꯧꯕꯅꯤ ꯍꯩꯃꯥ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩꯗꯤ ꯀꯔꯤꯒ ꯊꯣꯛꯂꯕꯣꯏ ꯅꯤꯡꯗꯅ ꯏꯄꯥ ꯍꯦꯛ ꯄꯥꯈꯠꯂꯨꯔꯦꯗꯅ ꯑꯗꯨ ꯏꯃꯥ ꯂꯦꯝꯕꯤꯗꯤ ꯍꯣꯏ ꯑꯩꯈꯣꯏ ꯂꯦꯝꯕꯤꯗꯣ ꯏꯃꯥꯅꯅꯦ
ꯃꯔꯨꯞꯀꯤ ꯁꯦꯜ ꯊꯤꯜꯂꯨꯁꯨ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯊꯥꯈꯤꯕꯅꯤ ꯃꯅꯤꯡꯒꯤ ꯅꯅꯦꯕꯤꯅꯥ ꯍꯣꯏꯗ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯠꯂꯨꯔꯒꯦ ꯍꯣꯏ ꯍꯣꯏ ꯇꯞꯅ ꯏꯪꯅ ꯆꯠꯂꯨꯀꯣ ꯇꯨꯁꯤꯟꯗꯅ ꯑꯃꯨꯛ ꯅꯌꯥ ꯌꯥꯃꯥꯡꯗꯣ ꯇꯦꯛꯇꯅꯅꯦ ꯂꯩꯁꯥꯕꯤ ꯌꯥꯍꯣꯕꯤꯅ ꯂꯩꯀꯥꯏ ꯋꯥꯔꯤꯅꯅꯤꯀꯣ ꯏꯃꯥ ꯑꯗꯨꯒꯤ ꯋꯥꯗꯤ ꯃꯤꯠ ꯎꯁꯤꯜꯂꯒ ꯆꯦꯜꯂꯐꯥꯎꯅꯦ ꯈꯨꯗꯤ ꯊꯤꯕꯤꯒꯗꯧꯕꯁꯤꯡ ꯂꯩ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯨꯡꯍꯟꯗꯨꯅ ꯆꯠꯄꯗ ꯄꯣꯂꯥꯡꯀꯣꯛ ꯑꯗꯨꯗ ꯋꯥꯏꯁꯤꯟꯗꯨꯅ ꯆꯦꯡꯂꯩꯗꯨ ꯍꯦꯛ ꯇꯨꯁꯤꯜꯂꯝꯃꯤ ꯑꯌꯨꯃ ꯁꯤꯔꯦ ꯍꯩꯃ ꯍꯧꯖꯤꯛꯇ ꯃꯤꯠ ꯎꯁꯤꯜꯂꯒ ꯆꯠꯂꯐꯥꯎ ꯈꯨꯗꯤ ꯊꯤꯔꯣꯏ ꯍꯥꯏꯔꯝꯕꯗꯨꯅ ꯃꯤꯠ ꯄꯥꯡꯅ ꯑꯃꯨꯛ ꯇꯨꯔꯕ꯭ꯔꯥ ꯆꯦꯡꯂꯩ ꯁꯦ ꯁꯣꯛꯄ ꯌꯦꯡꯕꯤꯒꯤꯁꯤ ꯏꯃꯥ ꯁꯣꯛꯇꯦꯗ ꯁꯤꯗꯤ ꯑꯩꯅ ꯏꯃꯥ ꯌꯦꯡꯉꯤꯉꯩꯗ ꯎꯍꯧꯗꯕꯒꯤꯅꯤ ꯑꯩ ꯆꯠꯂꯦ ꯏꯃꯥ ꯀꯌꯥꯗ ꯃꯉꯥꯎ ꯊꯤꯔꯤꯕ ꯑꯉꯥꯡꯗꯨ ꯌꯦꯡꯉꯨꯅꯦ ꯃꯁꯤꯕꯨ ꯃꯁꯥꯁꯤ ꯅꯣꯡꯃꯇ ꯆꯥꯅꯤꯡ ꯇꯥꯅ ꯂꯩꯇꯦ ꯍꯥꯏ ꯋꯥꯅꯤ ꯁꯣꯝꯗꯅ ꯂꯝꯕꯤ ꯃꯄꯥꯜ ꯑꯗꯨꯗ ꯅꯨꯄꯥ ꯃꯈꯣꯏ 6 ꯃꯔꯤ ꯂꯩꯔꯤ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯁꯤꯁꯨ ꯃꯈꯣꯏ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯅꯠꯇꯦ ꯄꯤꯁꯛꯅ ꯌꯥꯎꯁꯪꯁꯨ ꯀꯨꯏꯗ꯭ꯔꯤ ꯊꯥꯕꯜ ꯆꯣꯡꯕꯁꯨ ꯍꯩꯍꯧꯗꯦ ꯅꯨꯄꯤ ꯐꯖꯕꯤꯁꯤꯡꯒꯤ ꯈꯨꯗꯥꯡ ꯄꯥꯏꯕ ꯐꯪꯍꯧꯔꯣꯏ ꯈꯜꯂꯨꯕꯗ ꯑꯩꯗꯤ ꯈꯣꯡꯎꯞ ꯆꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯍꯧꯖꯤꯛꯇꯩꯕꯨ ꯀꯞꯅꯤꯡꯉꯤ ꯊꯥꯅꯤꯜꯅ ꯑꯉꯥꯡ ꯃꯌꯥꯝ ꯃꯔꯛꯇ ꯄꯨꯜꯂꯒ ꯍꯔꯤꯕꯨ ꯂꯥꯍꯦ ꯍꯣꯔꯤ ꯅꯀꯗꯦꯡ ꯂꯥꯛꯏ ꯄꯩꯁꯥ ꯄꯤꯌꯨꯗꯣ ꯑꯉꯥꯡ ꯃꯌꯥꯝ ꯃꯔꯛꯇ ꯑꯗꯨꯝ ꯄꯨꯜꯂꯒꯅꯦ ꯁꯦꯜ ꯈꯥꯏꯕ ꯆꯠꯄ ꯌꯥꯈꯤꯅꯤ ꯅꯪꯗꯤ ꯑꯗꯨꯒ ꯊꯥꯕꯜꯗ ꯅꯨꯄꯤ ꯈꯨꯗꯥꯡꯒꯁꯨ ꯄꯥꯏꯅꯤꯡꯂꯤ ꯃꯥꯜꯂꯤ ꯅꯁꯥꯒꯤ ꯐꯤꯕꯝꯗꯨ ꯁꯨꯛꯌꯦꯡ ꯌꯦꯡꯗꯅ ꯃꯥꯙꯣꯞ ꯅꯪ ꯑꯃꯕ ꯍꯦꯔꯥ ꯊꯥꯅꯤꯜ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯄꯤꯛꯑꯦꯅ ꯎꯁꯤꯠꯇꯕ ꯃꯥꯜꯂꯤ ꯎꯁꯤꯠꯇꯕꯗꯤ ꯇꯧꯔꯛꯀꯅꯨ ꯄꯤꯑꯁꯨꯅꯦ ꯑꯩꯁꯦ ꯄꯤꯛꯁꯅ ꯑꯄꯤꯛꯄ ꯑꯩꯒꯤ ꯏꯔꯟ ꯉꯥꯛꯇꯅꯤ ꯁꯦꯜꯂꯤ ꯆꯥꯔꯤ ꯃꯌꯥꯝꯗꯣ ꯄꯨꯌꯥꯅ ꯆꯥꯕ ꯍꯥꯏꯔꯒ ꯄꯤꯁꯛ ꯑꯩꯈꯣꯏꯁꯦ ꯀꯨꯏꯔꯦꯗ ꯏ ꯊꯥꯡꯕ ꯖꯤꯕꯒ ꯆꯥꯈꯤꯗꯕ ꯈꯅꯥꯎꯒꯁꯦ ꯂꯣꯏꯅ ꯏꯁꯪ ꯀꯥꯔꯝꯃꯗꯣꯏꯅꯤ ꯎꯗꯕꯩ ꯋꯥꯅꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯆꯥꯕ ꯌꯥꯏ ꯀꯩꯅꯣ ꯑꯣ ꯆꯥꯕꯩꯗꯤ ꯍꯧꯖꯤꯛꯇ ꯆꯥꯔꯁꯨ ꯌꯥꯏ ꯑꯗ ꯁꯦꯜꯗꯨ ꯂꯩꯇꯕꯩꯅꯤ ꯆꯥꯗ꯭ꯔꯤꯁꯦ ꯆꯥꯅꯤꯡꯉꯤꯗꯅꯦ ꯍꯥꯏꯗꯣꯏꯁꯦ ꯅꯣꯡꯃꯇ ꯏꯇꯥꯎꯁꯤꯡ ꯁꯤ ꯆꯥꯁꯤ ꯀꯥꯏꯅꯒ ꯅꯣꯡꯃꯇ ꯄꯨꯊꯣꯛꯄꯩ ꯋꯥꯗꯤ ꯈꯜꯂꯨꯅꯨ ꯅꯌꯨꯝꯗꯅ ꯌꯦꯟ ꯉꯥꯅꯨ ꯊꯝꯕꯕꯨ ꯂꯩꯇ꯭ꯔꯤꯗꯣ ꯑꯗꯨꯗꯤ ꯑꯩꯒꯤꯁꯨ ꯅꯠꯇꯦ ꯇꯥꯆꯧꯒ ꯏꯇꯩꯃꯒꯅ ꯂꯣꯏꯖꯕꯅꯤ ꯑꯝꯇ ꯄꯤꯌꯨ ꯀꯥꯏ ꯍꯥꯏꯔꯨꯔꯗꯤ ꯑꯩꯈꯣꯏ ꯏꯇꯩꯃꯅꯥꯕ ꯃꯃꯤꯠ ꯃꯅꯥꯒ ꯁꯪꯗꯣꯛꯇꯅ ꯇꯧꯔꯛꯀꯗꯧ ꯁꯞꯇ꯭ꯔꯗꯣ ꯑꯩ ꯃꯤꯠꯇ ꯎꯔꯤ ꯄꯤꯁꯛꯅ ꯄꯨꯛꯆꯦꯜꯗꯤ ꯐꯠꯆꯔꯤꯅꯦ ꯅꯌꯨꯝꯗ ꯂꯣꯏꯕ ꯖꯤꯕꯅ ꯇꯥꯆꯧꯒ ꯅꯇꯩꯃ ꯆꯔꯥꯡ ꯃꯥꯟꯕꯤꯗꯨꯒ ꯀꯤꯗꯅ ꯆꯥꯗ꯭ꯔꯒ ꯑꯩꯉꯣꯟꯗꯅ ꯑꯗꯨ ꯆꯥꯒꯦ ꯑꯁꯤ ꯆꯥꯒꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯕꯥꯁꯤꯗꯒꯤ ꯏꯟꯁꯤꯟꯗꯅ ꯍꯨꯔꯥꯟꯍꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯀꯌꯥꯗꯤ ꯌꯥꯝꯃꯦ ꯑꯩꯈꯣꯏ ꯕꯥꯁꯤꯗꯒꯤ ꯑꯩꯅ ꯑꯍꯤꯡ ꯇꯨꯝꯗꯒꯩ ꯍꯨꯔꯥꯜꯂꯤꯕ ꯁꯦꯜ ꯃꯌꯥꯝꯗꯣ ꯑꯗꯨꯁꯨ ꯑꯩꯒꯤ ꯑꯝꯇ ꯅꯠꯇꯦ ꯀꯦꯒꯦ ꯇꯤꯟ ꯃꯥꯟꯕ ꯅꯈꯣꯏꯒꯤ ꯅꯊꯤꯕꯣꯡ ꯊꯥꯛꯅꯕ ꯉꯔꯥꯡꯁꯨ ꯑꯍꯤꯡ ꯇꯨꯝꯗꯈꯩ ꯑꯩꯈꯣই ꯄꯥꯕꯨ ꯇꯨꯝꯈꯤꯕ ꯉꯥꯏꯔꯒ ꯁꯦꯜ ꯍꯨꯔꯥꯟꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯗꯤ ꯋꯥꯈ꯭ꯔꯦ ꯄꯨꯌꯥꯅ ꯄꯤꯁꯛ ꯏꯕꯣ ꯋꯥꯈꯜꯁꯨ ꯈꯔ ꯆꯥꯎꯊꯣꯛꯄ ꯇꯝꯃꯨꯗ ꯅꯇꯣꯝ ꯄꯣꯛꯄ ꯅꯪꯒꯤ ꯂꯩꯔꯤꯕ ꯅꯔꯟ ꯊꯨꯝ ꯃꯌꯥꯝꯗꯣ ꯅꯨꯄꯤ 10 ꯂꯣꯜꯂ ꯐꯥꯎ ꯀꯥꯏ ꯆꯥꯗꯨꯅꯁꯨ ꯆꯥꯕ ꯉꯝꯗꯧ ꯅꯠꯇꯦ ꯀꯩꯅꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯨꯟꯃꯤꯟꯅꯔꯤꯉꯩꯁꯤꯗ ꯅꯪꯅ ꯈꯔ ꯄꯨꯊꯣꯛꯍꯟꯕꯩ ꯋꯥꯅꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯨꯊꯣꯛꯇꯅ ꯇꯨꯡꯁꯤꯜꯂꯤꯕ ꯁꯦꯜ ꯃꯌꯥꯝꯁꯦ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯟꯗꯣꯞ ꯃꯌꯥꯏꯗ ꯍꯦꯛꯇ ꯍꯩꯊꯒꯦ ꯍꯩꯇꯥꯅꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯄꯣꯠꯌꯦꯡ ꯂꯩꯇꯦꯅ ꯂꯨꯍꯣꯡꯐꯧ ꯂꯥꯛꯇꯧ ꯃꯥꯜꯂꯤ ꯁꯛꯇꯥꯗꯨꯒ ꯊꯥꯅꯤꯜꯅ ꯌꯥꯔꯦꯁꯤ ꯅꯣꯏꯅꯤ ꯋꯥꯔꯤꯗꯣ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯩ ꯍꯥꯏꯁꯤ ꯇꯥꯎ ꯄꯤꯁꯛꯁꯨ ꯃꯄꯥꯗꯒꯤ ꯁꯦꯜ ꯍꯨꯔꯥꯟꯕꯗꯨꯗ ꯃꯣꯏ ꯃꯄꯥꯅ ꯃꯥꯎꯕꯗ ꯄꯥꯈꯠꯇꯅꯕ ꯆꯥꯛ ꯄꯨꯈꯝ ꯐꯥꯎꯕ ꯈꯣꯡꯒꯠꯄꯒꯤ ꯇꯥꯟꯖꯥ ꯌꯧꯔꯦ ꯍꯥꯏꯕꯅꯤ ꯑꯩꯁꯨ ꯏꯃꯥꯅ ꯊꯥꯖꯕꯩ ꯆꯥꯡꯗꯤ ꯍꯨꯔꯥꯟꯕ ꯆꯪꯗꯨꯅ ꯏꯃꯨꯡꯗꯒꯤ ꯄꯣꯠ ꯍꯨꯈ꯭ꯔꯕ ꯑꯗꯨ ꯐꯥꯎꯗꯅꯦ ꯑꯩꯅ ꯑꯗꯨꯝ ꯍꯨꯔꯥꯟꯕ ꯇꯥꯎꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯃꯌꯨꯝꯗꯒꯤ ꯄꯣꯠ ꯑꯃꯐꯥꯎ ꯄꯨꯊꯣꯛꯇ ꯂꯩꯔꯤꯁꯦ ꯄꯨꯌꯥ ꯈꯛꯇ ꯉꯥꯏꯔꯤ ꯑꯗꯨꯅ ꯃꯥꯅ ꯃꯇꯩꯃꯒ ꯃꯣꯏ ꯇꯥꯆꯧꯒ ꯀꯤꯔꯁꯨ ꯄꯤꯁꯛ ꯅꯪꯗꯤ ꯀꯤꯔꯝꯃꯣꯏ ꯑꯩꯁꯨ ꯀꯤꯕꯤꯗꯦ ꯑꯗꯨꯅ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯍꯨꯔꯥꯟꯕ ꯆꯠꯂꯨꯔꯁꯦ ꯍꯌꯦꯡ ꯊꯣꯡꯂꯒ ꯑꯣꯏꯅ ꯄꯨꯌꯥꯗ ꯄꯤꯖꯔꯁꯦ ꯆꯠꯅꯕ ꯇꯧꯔꯁꯦ ꯅꯨꯄꯤ ꯂꯨꯝꯕ ꯂꯥꯛꯄ꯭ꯔꯕꯨ ꯅꯨꯄꯤꯗꯤ ꯂꯥꯏꯔꯗꯅ ꯀꯥꯡ ꯐꯥꯎꯕ ꯑꯃꯣꯝ ꯄꯥꯏꯕ ꯂꯩꯀꯥꯏ ꯅꯠꯇ ꯃꯥꯜꯂꯦ ꯃꯣꯏ ꯁ꯭ꯋꯥꯏꯁꯦ ꯂꯩꯁꯥꯕꯤꯗꯤ ꯂꯥꯏꯔꯗꯅ ꯍꯅꯨꯕꯤ ꯄꯥꯛ ꯍꯦꯛ ꯊꯣꯛꯇꯦ ꯎꯒꯦ ꯐꯪꯗꯦꯕ ꯄꯤꯁꯛꯅ ꯍꯥꯏꯒꯨꯝꯗꯅ ꯃꯣꯏ ꯁ꯭ꯋꯥꯏꯁꯦ ꯅꯨꯄꯤ ꯂꯩꯇꯕ ꯂꯩꯀꯥꯏꯒ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯃꯤꯗꯤ ꯂꯥꯏꯔꯗꯅꯕ ꯁꯥ ꯁꯟ ꯐꯥꯎꯕ ꯑꯃꯣ ꯍꯥꯏꯕ ꯖꯥꯠꯇꯣ ꯑꯝꯇ ꯎꯗꯦ ꯑꯩꯅꯗꯤ ꯌꯥꯎꯁꯪꯗ ꯑꯩꯅ ꯈꯨꯗꯥꯡ ꯄꯥꯏꯒꯦ ꯌꯥꯔꯛꯀꯗꯕꯤ ꯂꯩꯁꯥꯕꯤ ꯑꯝꯇ ꯍꯧꯖꯤꯛꯇꯒꯤ ꯃꯣꯏꯊꯦꯝ ꯇꯧꯒꯦ ꯇꯧꯔꯒ ꯃꯪꯂꯥꯟꯗ ꯁꯨꯍꯤ ꯆꯐꯨꯅꯤ ꯈꯜꯂꯒ ꯈꯣꯏ ꯃꯍꯨꯝꯗ ꯀꯣꯜꯂꯨꯏꯗꯣ ꯑꯗꯨ ꯍꯦꯛ ꯇꯥꯏꯗ ꯄꯨꯌꯥꯅ ꯂꯝꯕꯦꯜ ꯂꯩꯔꯤꯕꯗꯣꯝꯗ ꯌꯦꯡꯊꯣꯛꯂꯨꯕꯗ ꯎꯔꯤ ꯁꯛꯇꯁꯨꯗ ꯋꯥꯠꯇꯕꯤ ꯂꯦꯝꯕꯤꯅ ꯂꯝꯕꯤꯗꯨꯗ ꯅꯥꯏꯇꯣꯝ ꯆꯠꯂꯤꯕꯗꯣ ꯑꯥꯏ ꯅꯨꯄꯤꯅꯤꯅꯦ ꯀꯔꯤ ꯈꯨꯐꯖꯅꯣ ꯁꯤꯗꯤ ꯏꯃꯥꯐꯥꯎꯗꯤ ꯎꯗ꯭ꯔꯤ ꯄꯨꯌꯥꯅ ꯅꯨꯄꯤ ꯍꯥꯏꯅ ꯄꯟꯈꯤꯕꯗꯨꯗ ꯄꯤꯁꯛꯀ ꯊꯥꯅꯤꯜꯒꯁꯨ ꯄꯨꯌꯥ ꯃꯥꯅ ꯌꯦꯡꯂꯤꯕꯗꯣꯝꯗ ꯌꯦꯡꯊꯣꯛꯂꯨ ꯃꯇꯝꯗꯗꯤ ꯂꯦꯝꯕꯤ ꯎꯕꯗ ꯄꯤꯁꯛꯀ ꯊꯥꯅꯤꯜꯒ ꯃꯌꯥ ꯎꯝꯁꯤꯟꯕ ꯀꯥꯎꯃꯈꯩ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨ ꯂꯩꯈ꯭ꯔꯦ ꯄꯨꯌꯥꯗꯤ ꯃꯇꯥꯎ ꯑꯅꯤꯅ ꯃꯌꯥ ꯎꯝꯁꯤꯟꯕ ꯀꯥꯎꯃꯈꯩ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯁꯤ ꯅꯨꯄꯤꯁꯦ ꯑꯩ ꯅꯍꯥꯟ ꯎꯕꯅꯤꯀꯣ ꯅꯣꯏꯅꯤ ꯅꯥꯀꯟꯗꯩ ꯐꯩꯖꯜꯄ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯀꯣꯏꯗꯦ ꯑꯩ ꯅꯍꯥꯟ ꯎꯕꯅꯤ ꯄꯤꯁꯛꯅ ꯍꯦꯔꯥ ꯄꯨꯌꯥ ꯐꯖꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯂꯣꯏ ꯑꯣꯏꯒꯤꯗꯤ ꯀꯅꯥ ꯌꯥꯗꯣꯏꯅꯣ
ꯅꯪ ꯅꯍꯥꯟ ꯎꯔꯁꯨ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯑꯩꯅ ꯀꯣꯏꯔꯅꯤ ꯃꯁꯛꯁꯦ ꯑꯩꯅ ꯀꯣꯏꯕꯗꯁꯨ ꯌꯥꯝ ꯊꯤ ꯄꯛꯆꯔꯅꯤ ꯊꯥꯅꯤꯜꯅ ꯑꯁ ꯌꯥꯔꯁꯤ ꯅꯨꯄꯤ ꯌꯥꯝ ꯐꯪꯖꯗꯕꯩ ꯃꯑꯣꯡꯗꯕ ꯅꯣꯏꯅ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯎꯪꯈꯠꯅꯗꯅ ꯑꯔꯦꯝꯕꯗ ꯑꯁꯤ ꯅꯨꯄꯤꯁꯤꯗꯤ ꯑꯩꯅ ꯀꯣꯏꯔꯗꯧꯁꯤꯗ ꯂꯦꯝꯕꯤꯁꯨ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨꯗ ꯂꯝꯕꯤ ꯂꯥꯟꯗꯨꯅ ꯆꯠꯀꯗꯧ ꯐꯥꯎꯕ ꯇꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯁ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯇꯟꯒꯗꯧꯔꯤꯗ ꯑꯁꯤꯒꯤ ꯅꯨꯄꯥ ꯑꯍꯨꯝꯁꯤꯒꯤ ꯃꯃꯥꯡꯗ ꯂꯥꯜꯂꯒ ꯆꯠꯇꯣꯏꯁꯦ ꯃꯁꯛꯁꯤꯡꯅꯦꯅ ꯈꯣꯡꯕꯥꯟ ꯂꯥꯏ ꯇꯤꯡꯈꯥꯛꯏ ꯃꯥꯟꯈꯩ ꯊꯤꯔꯁꯨ ꯑꯅꯤꯁꯤꯅ ꯈꯔꯕꯨ ꯌꯦꯡ ꯌꯥꯔꯤ ꯄꯤꯁꯛ ꯄꯤꯛꯄ ꯀꯥꯡꯗ꯭ꯔꯨꯝ ꯃꯥꯟꯕ ꯑꯃ ꯌꯥꯎꯔꯤꯁꯤꯗꯤ ꯐꯤꯕꯝ ꯑꯃꯕꯨ ꯇꯥꯗ꯭ꯔꯦꯗ ꯋꯥ ꯉꯥꯡꯉꯤꯅꯤꯅ ꯆꯣꯡꯈꯠꯇꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯂꯝꯕꯤꯗꯨꯗ ꯁꯨꯝ ꯂꯥꯛꯄꯅ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯄꯥ ꯌꯧꯁꯤꯜꯂꯛꯄꯒ ꯊꯥꯅꯤꯜꯅ ꯏꯆꯜ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ ꯂꯦꯝꯕꯤꯁꯨ ꯇꯟꯅ ꯈꯨꯝꯃꯤ ꯀꯩ ꯍꯥꯏꯕꯤꯒꯗꯕꯅꯣ ꯏꯕꯣ ꯂꯥꯟꯗꯤ ꯈꯟ ꯑꯩꯁꯤ ꯁꯨꯝ ꯏꯆꯜꯒꯤ ꯃꯤꯡ ꯈꯪꯖꯅꯤꯡꯗꯨꯅ ꯇꯧꯕꯅꯤ ꯋꯥꯔꯧꯕꯤꯔꯣꯏꯀꯣ ꯂꯦꯝꯕꯤꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯄꯤꯁꯛꯅ ꯐꯠ ꯆꯪꯂꯛꯇꯨꯅ ꯏꯆꯜ ꯑꯩꯈꯣꯏ ꯏꯇꯥꯎꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯃꯁꯤꯒꯤ ꯃꯤꯁꯦ ꯃꯀꯣꯛ ꯄꯦꯔꯥ ꯂꯩꯕꯅꯤꯀꯣ ꯃꯥꯅ ꯍꯥꯏꯕ ꯊꯥꯖꯔꯨꯅꯨ ꯄꯨꯌꯥꯅ ꯏꯆꯜ ꯃꯣꯏꯅ ꯉꯥꯡꯒꯨꯝꯅ ꯇꯥꯔꯨ ꯃꯔꯝ ꯑꯝꯇ ꯆꯨꯝꯗꯕꯅꯤ ꯍꯨꯔꯥꯟꯕ ꯉꯥꯛꯇꯅꯤ ꯅꯪꯗꯤ ꯑꯩꯈꯣꯏꯅ ꯀꯣꯏꯅꯔꯁꯤ ꯄꯤꯁꯛꯅ ꯄꯨꯌꯥ ꯍꯥꯏꯕ ꯀꯣꯕꯤꯇꯤꯟ ꯃꯥꯟꯕ ꯑꯩꯈꯣꯏꯕꯨ ꯍꯨꯔꯥꯟꯕꯅꯤ ꯀꯩꯗꯤ ꯀꯩꯅꯣ ꯍꯥ ꯏꯆꯜ ꯃꯥꯅ ꯑꯩꯁꯦ ꯑꯝꯇ ꯊꯥꯖꯔꯨꯅꯨ ꯑꯩ ꯍꯨꯔꯥꯟꯕ ꯅꯠꯇꯦꯕ ꯊꯪꯅꯕ ꯈꯨꯜꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯥꯂꯦꯟ ꯖꯇꯥꯔ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯃꯥꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯄꯤꯁꯛ ꯍꯥꯏꯗꯣ ꯑꯩꯅꯤ ꯂꯦꯝꯕꯤꯗꯤ ꯅꯨꯄꯥ ꯑꯍꯨꯝꯗꯨꯒꯤ ꯃꯇꯧꯗꯨ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯇꯟꯖꯥꯗꯨꯗ ꯅꯨꯄꯥ ꯑꯍꯨꯝꯗꯨꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯆꯦꯡꯂꯩꯅ ꯍꯦꯛꯇ ꯂꯥꯛꯊꯔꯛꯏ ꯍꯦ ꯀꯅꯥꯒꯤ ꯋꯥꯔꯛꯇ ꯃꯆꯥ ꯃꯁꯨꯅꯣ ꯂꯝꯕꯤꯁꯤꯗ ꯅꯣꯏ ꯑꯍꯨꯝ ꯆꯪꯗꯅ ꯅꯨꯄꯤꯁꯤꯗ ꯑꯐꯥꯎ ꯁꯥꯏꯅꯤꯅꯦ ꯂꯩꯔꯝꯃꯨ ꯅꯔꯤꯜ ꯇꯦꯡꯈꯤꯕ ꯅꯣꯏ ꯂꯩꯔꯝꯃꯨ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯈꯪꯕꯣꯏ ꯀꯔꯤꯕꯣꯏ ꯇꯨꯡ ꯑꯣꯟꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯃꯃꯨꯛ ꯇꯨꯡꯂꯣꯝꯗ ꯁꯥꯎꯅ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯇꯨꯅ ꯂꯦꯞꯂꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯄꯤꯁꯛꯇꯤ ꯈꯪꯗꯨꯅ ꯆꯣꯡꯈꯠꯂꯛꯄꯗ ꯊꯥꯅꯤꯜꯅ ꯄꯝꯊꯣꯛꯈ꯭ꯔꯤ ꯄꯨꯌꯥꯅ ꯑꯣꯏꯃ ꯁꯤꯗꯤ ꯃꯤ ꯅꯠꯇꯤ ꯂꯥꯏ ꯁꯤꯗꯤ ꯂꯥꯏꯅꯤ ꯄꯤꯁꯛꯅ ꯏꯇꯥꯎ ꯁꯤ ꯆꯦꯠꯂꯣ ꯅꯨꯄꯤ ꯅꯠꯇꯤ ꯂꯥꯏꯔꯤꯁꯤ ꯃꯣꯏ ꯁ꯭ꯋꯥꯏꯁꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯂꯥꯏ ꯊꯣꯛꯏ ꯍꯥꯏꯕꯅꯤ ꯁꯣꯏꯗꯅ ꯊꯋꯥꯏ ꯊꯥꯈꯤꯕ ꯇꯥꯔꯦ ꯃꯤꯠꯃꯥꯡꯁꯤꯗ ꯂꯥꯏ ꯆꯣꯡꯊꯣꯔꯛꯏ ꯏꯇꯥꯎ ꯅꯪꯕꯨ ꯆꯦꯜꯂꯨ ꯏꯇꯥꯎ ꯊꯥꯅꯤꯜ ꯃꯀ꯭ꯂꯥꯞ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯄꯤꯁꯛꯄꯨ ꯄꯥꯝꯗꯨꯅ ꯂꯦꯞꯂꯒ ꯏꯁꯥ ꯐꯥꯎ ꯈꯣꯡ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯀꯥꯟꯁꯤꯗ ꯅꯪ ꯄꯝꯃꯒ ꯑꯩ ꯀꯃꯥꯏꯅ ꯆꯦꯟꯗꯧꯔꯤꯒꯦ ꯏꯇꯥꯎ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯔꯨꯞ ꯑꯍꯨꯝꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯎꯔꯅꯤꯀꯣ ꯆꯤꯡꯂꯩꯗꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅꯒ ꯀꯤꯗꯨꯅ ꯅꯤꯛꯂꯒ ꯂꯩꯕꯗꯨꯗ ꯃꯥꯒꯤꯗꯤ ꯍꯔꯥꯎꯖꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯗꯨꯅ ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯍꯨꯝ ꯑꯩꯅ ꯍꯤꯡꯊꯠ ꯊꯠꯂꯒ ꯕꯨꯠ ꯂꯩꯕꯥꯛ ꯇꯥꯅ ꯄꯨꯕ ꯇꯥꯔꯦꯗꯅ ꯊꯥꯅꯤꯜꯅ ꯍꯦ ꯕꯨꯠ ꯅꯨꯄꯤ ꯑꯩꯒꯤ ꯊꯋꯥꯏꯗꯒꯤ ꯊꯠꯄꯤꯒꯅꯨ ꯑꯩꯗꯗꯤ ꯍꯥꯠꯄꯤꯒꯅꯨ ꯊꯋꯥꯏ ꯊꯠꯀꯦ ꯍꯥꯏꯔꯕꯁꯨ ꯑꯩꯒꯤ ꯃꯔꯨꯞ ꯑꯅꯤꯁꯤꯒꯤ ꯊꯋꯥꯏ ꯑꯣꯏꯅ ꯊꯠꯄꯤꯌꯨ ꯄꯤꯁꯛꯅ ꯀꯩꯅꯣ ꯊꯥꯅꯤꯜ ꯅꯪꯒꯤ ꯄꯨꯛꯆꯦꯜꯗꯨꯕꯣ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯨꯅ ꯇꯤꯟꯅꯔꯛꯄꯅꯤꯀꯣ ꯑꯗꯨꯒ ꯁꯤꯔꯝꯗꯥꯏ ꯌꯧꯔꯒ ꯑꯗꯨꯝ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯐꯩ ꯑꯩꯅ ꯍꯦꯛ ꯕꯨꯠ ꯑꯣꯟꯕꯒ ꯌꯥꯝꯅ ꯍꯥꯠꯇꯣꯏꯃꯤꯁꯦ ꯅꯪꯅꯤ ꯈꯪꯖꯤꯜꯂꯣ ꯄꯨꯌꯥ ꯀꯞꯇꯨꯅ ꯕꯨꯠꯅꯤ ꯀꯥꯏꯅ ꯅꯁꯛ ꯏꯃꯥ ꯐꯖꯈꯩ ꯅꯨꯄꯥꯒꯤ ꯊꯋꯥꯏ ꯑꯗꯨꯝ ꯄꯥꯝꯃꯤꯗꯨ ꯀꯩꯒꯤꯅꯣ ꯍꯥ ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯒ ꯑꯝꯇ ꯎꯖꯗ꯭ꯔꯤꯕꯣ ꯍꯥꯠꯀꯦ ꯍꯥꯏꯔꯁꯨ ꯍꯅꯨ ꯍꯥꯟꯅ ꯊꯤꯔꯒ ꯍꯥꯠꯂꯁꯨ ꯌꯥꯗ꯭ꯔꯣ ꯂꯦꯝꯕꯤꯅ ꯑꯁ ꯆꯤꯡꯂꯩ ꯅꯪꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯔꯛ ꯇꯥꯈ꯭ꯔꯦ ꯑꯉꯥꯎꯈꯩꯁꯤꯡꯁꯤ ꯀꯣꯟꯁꯤꯟꯅꯔꯒ ꯁꯨꯝꯂꯩꯁꯤ ꯇꯟꯗ꯭ꯔꯥ ꯈꯪꯗꯦꯕ ꯆꯠꯂꯁꯤ ꯂꯥꯛꯑꯣꯁꯤ ꯁꯤ ꯂꯥꯛꯑꯣꯕ ꯆꯠꯂꯁꯦꯃꯤ ꯃꯔꯤꯜ ꯃꯇꯥꯁꯤꯒ ꯅꯨꯄꯤ ꯅꯍꯥꯗꯒ ꯀꯔꯟ ꯇꯥꯔꯗꯅ ꯇꯨ ꯂꯦꯝꯕꯤ ꯃꯌꯥꯏ ꯊꯥꯡꯂꯤꯕ ꯅꯨꯄꯥꯁꯦ ꯃꯐꯤꯗ ꯃꯄꯥꯟ ꯊꯣꯛꯆꯤꯜꯂꯁꯤ ꯌꯦꯡꯉꯨ ꯇꯨ ꯂꯦꯝꯕꯤꯅ ꯏꯕꯣꯡ ꯑꯩꯈꯣꯏꯁꯦ ꯕꯨꯠ ꯅꯠꯇꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ ꯃꯇꯨꯡꯗꯗꯤ ꯂꯝꯕꯤ ꯆꯠꯄ ꯅꯨꯄꯤ ꯅꯍꯥꯗ ꯑꯗꯨꯝꯅ ꯀꯔꯟ ꯇꯥꯕꯤꯒꯅꯨ ꯆꯤꯡꯂꯩ ꯆꯠꯁꯤꯜꯂꯛꯑꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯦꯝꯕꯤꯅ ꯆꯤꯡꯂꯩꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯀꯤꯕ ꯈꯔ ꯐꯔꯗꯨꯅ ꯊꯥꯅꯤꯜꯅ ꯄꯤꯁꯛ ꯀꯨꯝꯃꯨꯁꯤ ꯅꯨꯄꯤꯅ ꯄꯥꯝꯃꯤꯕ ꯀꯤꯅ ꯀꯤꯒꯜꯂꯤꯕ ꯎꯅꯄꯤ ꯁꯥꯗꯨꯅ ꯅꯞꯇꯅ ꯂꯩ ꯀꯨꯝꯃꯨꯁꯤ ꯍꯩꯅꯗꯦ ꯀꯤꯗ꯭ꯔꯗꯤ ꯃꯁꯛꯅꯤꯅ ꯆꯞꯄ ꯃꯥꯟꯅꯩꯅꯦ ꯐꯩꯕꯣꯛꯇꯨꯝ ꯑꯣꯏꯔꯝꯒꯅꯤ ꯑꯅꯤꯁꯦ ꯀꯣꯏꯔꯨ ꯌꯥꯕ ꯅꯠꯇꯦꯀꯣ ꯃꯁꯤꯒꯤ ꯅꯨꯄꯤꯅꯤꯁꯦ ꯐꯖꯔꯁꯨ ꯍꯌꯦꯡ ꯏꯇꯨ ꯀꯔꯝꯕꯅꯣ ꯈꯪꯗꯗꯅ ꯆꯥꯂꯥꯟ ꯇꯥꯅꯅꯦꯕ ꯊꯥꯅꯤꯜꯅ ꯑꯁ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯣ ꯇꯉꯥꯏꯈꯣꯁꯦ ꯑꯩꯗꯤ ꯏꯁꯤꯡ ꯀꯌꯥꯝ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯈꯣꯡꯒ꯭ꯔꯥꯎꯒꯁꯦ ꯆꯣꯠ ꯂꯩꯔꯝꯃꯤ ꯁꯣꯝꯗꯅ ꯆꯦꯡꯂꯩꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯍꯨꯝꯗꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯃꯁꯛꯁꯤꯡꯗꯨꯒ ꯀꯤꯅꯤ ꯀꯥꯏꯅꯒ ꯆꯣꯡꯈꯠꯄꯗꯣ ꯌꯥꯔꯦ ꯅꯪꯃꯁꯨ ꯃꯤꯗꯨꯅ ꯀꯤ ꯈꯪꯉꯗꯤ ꯇꯞꯅꯤꯡꯅ ꯍꯥꯏꯗꯦꯕ ꯃꯥ ꯑꯗꯨꯝ ꯍꯦꯟꯅ ꯃꯊꯣꯏ ꯍꯥꯞꯆꯤꯜꯂꯤꯅꯦ ꯃꯁꯛ ꯁꯛꯇꯥꯁꯤꯡꯗꯣ ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯕ ꯑꯗꯣ ꯅꯪ ꯊꯤꯔꯛꯏꯁꯤꯕꯨ ꯀꯩ ꯂꯩꯔꯒꯦ ꯍꯩꯃꯥ ꯑꯩꯗꯤ ꯀꯥꯎꯏ ꯑꯩꯁꯦ ꯍꯌꯦꯡꯅꯦ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯏꯃꯥꯒꯤ ꯃꯄꯥꯝꯗ ꯂꯨꯍꯣꯡꯕ ꯑꯃꯒꯤ ꯆꯠꯀꯅꯤ ꯆꯌꯣꯜꯃꯨꯛꯇꯤ ꯂꯩꯔꯛꯀꯗꯧ ꯃꯥꯜꯂꯤ ꯃꯐꯝꯁꯦ ꯅꯪꯉꯣꯟꯗ ꯇꯥꯛꯂꯝꯒꯦ ꯈꯟꯅ
ꯑꯩꯈꯣꯏ ꯁꯅꯥꯏ ꯏꯕꯦꯝꯃꯕꯨ ꯊꯤꯖꯔꯛꯄꯅꯤ ꯑꯁ ꯆꯤꯡꯂꯩ ꯅꯪ ꯆꯠꯈꯤꯗꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯗꯤ ꯅꯪꯗ ꯅꯠꯇꯦ ꯏꯕꯦꯝꯃ ꯑꯩꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯦ ꯆꯠꯇꯕ ꯌꯥꯗꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯃꯣꯏ ꯑꯥꯒꯤ ꯂꯩꯁꯥꯕꯤ ꯂꯨꯍꯥꯎꯕꯤ ꯐꯖꯕꯤ ꯁꯥꯕꯤ ꯃꯌꯥꯝꯗꯨꯒꯅꯦ ꯄꯨꯜꯂꯨꯗꯣꯏꯅꯤ ꯈꯟꯕꯗꯥꯕ ꯑꯩ ꯃꯊꯥ ꯁꯥꯏꯀꯣ ꯇꯉꯥꯏ ꯐꯖꯕꯅꯤꯅ ꯆꯠꯄ ꯇꯥꯔꯦꯗꯅ ꯑꯗꯣ ꯑꯌꯨꯛꯇꯤ ꯆꯠꯂꯅꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯅ ꯆꯠꯂꯨ ꯍꯌꯦꯡꯁꯤ ꯅꯠꯇ꯭ꯔꯣ ꯏꯕꯨꯡ ꯊꯧꯖꯥꯜꯒ ꯎꯅꯁꯦ ꯍꯥꯏꯅ ꯃꯇꯝ ꯊꯥꯅꯈꯤꯕꯗꯣ ꯅꯪ ꯌꯥꯎꯗꯅ ꯑꯩ ꯇꯣꯝ ꯆꯠꯄ ꯇꯜꯂꯦꯕ ꯍꯣꯏ ꯑꯩꯅꯦ ꯏꯃꯥꯗ ꯅꯤꯡꯊꯤꯅ ꯍꯥꯏꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯤꯡꯂꯩ ꯑꯃꯗꯤ ꯂꯦꯝꯕꯤ ꯊꯧꯖꯥꯜꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯆꯤꯡꯂꯩꯅ ꯂꯦꯝꯕꯤ ꯅꯪ ꯈꯣꯡꯅꯥꯡ ꯃꯔꯨꯝꯁꯤꯗ ꯂꯨꯝꯗꯨ ꯂꯩꯌꯨꯀꯣ ꯑꯩ ꯅꯪ ꯁꯥꯔꯒ ꯏꯕꯨꯡ ꯊꯧꯖꯥꯜꯁꯦ ꯂꯛꯅꯒꯦꯕ ꯑꯁ ꯂꯦꯝꯕꯤ ꯅꯪꯁꯤ ꯃꯇꯣꯛ ꯂꯥꯏꯕ ꯆꯥꯗꯦ ꯑꯣꯏꯕ ꯃꯤꯒꯤ ꯅꯨꯄꯥ ꯎꯅꯕꯕꯨ ꯑꯩ ꯁꯥꯔꯒ ꯃꯥ ꯎꯅꯒꯦꯌꯦ ꯑꯣ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯑꯩꯅ ꯃꯨꯟꯒꯦ ꯍꯥꯏꯕ ꯅꯠꯇꯦꯌꯦ ꯃꯑꯣꯡ ꯌꯦꯡꯊꯣꯛꯀꯦ ꯇꯧꯕꯅꯦ ꯍꯩꯃ ꯍꯥꯏꯅꯔꯤꯉꯩꯗ ꯇꯥ ꯊꯧꯖꯥꯜꯗꯤ ꯂꯥꯛꯄꯨ ꯂꯥꯛꯏ ꯅꯪ ꯁꯤꯗꯅꯦ ꯇꯨꯃꯤꯟꯅ ꯂꯨꯝꯗꯨ ꯂꯩꯌꯨꯀꯣ ꯅꯥꯀꯟꯗꯒꯤ ꯌꯦꯡꯂꯛꯄꯗ ꯎꯗꯅꯕ ꯁꯤ ꯑꯩꯒꯤ ꯃꯥꯡꯒꯤ ꯁꯝꯁꯦ ꯈꯔ ꯁꯦꯝꯃꯨ ꯁꯝꯕ꯭ꯔꯨ ꯌꯥꯎꯔꯝꯗ꯭ꯔꯦꯅ ꯑꯃꯨꯛ ꯍꯣꯠꯊꯥꯒꯩ ꯆꯦꯟꯈꯤꯅꯦꯕ ꯂꯦꯝꯕꯤ ꯆꯤꯡꯂꯩꯒꯤ ꯃꯁꯝꯗꯨ ꯁꯦꯝꯅ ꯇꯧꯔꯣ ꯅꯪ ꯊꯣꯛꯄ ꯇꯧꯔꯣꯀꯣ ꯑꯩ ꯀꯩꯝꯇ ꯍꯥꯏꯖꯔꯣꯏꯀꯣ ꯑꯩ ꯑꯁꯨꯝꯅ ꯊꯧꯖꯥꯜꯁꯨ ꯂꯥꯛꯇꯨꯅ ꯆꯤꯡꯂꯩꯕꯨ ꯂꯦꯝꯕꯤꯅꯤ ꯈꯟꯅ ꯎꯅꯔꯝꯃꯤ ꯑꯗꯨ ꯂꯦꯝꯕꯤ ꯉꯁꯤꯗꯤ ꯆꯤꯡꯂꯩ ꯌꯥꯎꯔꯛꯇꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯈꯣꯏꯅ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯂꯒ ꯀꯩꯗꯧꯔꯒꯦ ꯆꯤꯡꯂꯩ ꯁꯥꯎꯁꯤꯟꯅꯗꯨꯅ ꯏꯕꯨꯡꯒꯤꯁꯤꯕꯨ ꯑꯩ ꯎꯅꯕ ꯂꯥꯛꯏꯔꯣ ꯅꯠꯇ꯭ꯔꯒ ꯆꯤꯡꯂꯩ ꯎꯅꯕ ꯂꯥꯛꯏꯔꯣ ꯆꯤꯡꯂꯩ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯃꯤ ꯅꯨꯄꯥ ꯎꯅꯔꯒ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯕꯗꯕꯨ ꯃꯥꯁꯨ ꯄꯨꯔꯒ ꯂꯥꯛꯀꯗ꯭ꯔꯕ ꯇꯉꯥꯏ ꯐꯗꯕꯒꯤ ꯊꯣꯛꯃꯤꯟꯅꯔꯛꯄꯒꯤ ꯍꯧꯖꯤꯛꯇꯤ ꯃꯥ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯊꯧꯖꯥꯜꯗꯤ ꯉꯁꯤ ꯂꯦꯝꯕꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯏꯉꯛꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯣꯡꯃꯇ ꯋꯥꯐꯥꯎ ꯀꯟꯅ ꯉꯥꯡꯖꯗꯕꯤ ꯂꯦꯝꯕꯤꯅꯤ ꯊꯧꯖꯥꯜꯅ ꯀꯩꯅꯣ ꯂꯦꯝꯕꯤ ꯌꯨꯝꯗꯒꯤ ꯆꯥꯛꯀ ꯄꯤꯖꯔꯛꯇ꯭ꯔꯕꯣ ꯉꯁꯤꯗꯤ ꯌꯥꯝ ꯁꯥꯎꯏꯗ ꯁꯥꯎꯕꯅ ꯑꯗꯨꯝ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯔꯝꯃꯤ ꯑꯩꯒꯤ ꯂꯦꯝꯕꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯖꯥꯜꯅ ꯆꯤꯡꯂꯩꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯒꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ ꯁꯣꯔꯤ ꯏꯕꯣꯡ ꯑꯩ ꯂꯦꯝꯕꯤ ꯅꯠꯇꯤꯌꯦ ꯆꯤꯡꯂꯩꯅꯤ ꯆꯨꯝꯃꯤꯅꯤ ꯁꯝꯕ꯭ꯔꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯂꯦꯝꯕꯤꯁꯨ ꯎ ꯃꯔꯨꯝ ꯑꯗꯨꯗꯒꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯣꯛꯂꯛꯏ ꯊꯧꯖꯥꯜ ꯆꯤꯡꯂꯩ ꯑꯃꯗꯤ ꯂꯦꯝꯕꯤꯗ ꯌꯦꯡꯗꯨꯅ ꯃꯁꯛ ꯃꯥꯟꯅꯕꯤ ꯂꯩꯁꯥꯕꯤ ꯀꯣꯏꯕꯁꯤꯗꯤ ꯄꯥꯝꯅꯤꯍꯦ ꯇꯨꯡꯗꯁꯨ ꯏꯀꯥꯏꯕꯁꯨ ꯃꯌꯥꯝ ꯅꯪꯉꯛꯇꯧꯔꯤ ꯄꯣꯠꯅꯤ ꯑꯩ ꯅꯈꯣꯏꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯐꯥꯔꯒꯅꯦ ꯅꯔꯨ ꯀꯣꯛꯇ꯭ꯔꯗꯤ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯃꯨꯟꯅꯒ ꯌꯦꯡꯍꯧꯗ꯭ꯔꯗꯤ ꯏꯇꯨ ꯑꯅꯧꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦꯕ ꯆꯤꯡꯂꯩꯅ ꯇꯥ ꯊꯧꯖꯥꯜ ꯂꯨ ꯀꯣꯛꯄꯤꯒꯦ ꯍꯥꯏꯔꯒꯅ ꯏꯇꯥꯒꯤ ꯃꯁꯝꯁꯦ ꯍꯦꯛ ꯀꯣꯛꯄꯤꯔꯣ ꯑꯩꯗꯤ ꯉꯝꯖꯗ꯭ꯔꯦ ꯁꯥꯟꯅꯔꯣ ꯅꯈꯣꯏꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯗꯣ ꯑꯩ ꯀꯩꯁꯨ ꯌꯦꯠꯄꯤꯔꯣꯏꯗ ꯑꯩꯗꯤ ꯅꯣꯏ ꯉꯥꯏꯕ ꯑꯣꯏꯅ ꯇꯨꯔꯦꯜ ꯃꯄꯥꯟꯗꯅꯦ ꯋꯥꯏꯈꯨ ꯊꯤꯔꯨꯒꯦ ꯑꯁꯨꯝꯅ ꯂꯦꯝꯕꯤ ꯑꯃꯗꯤ ꯊꯧꯖꯥꯜ ꯉꯥꯏꯍꯥꯛ ꯎꯅꯗꯨꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯇꯧꯔꯨꯕꯒꯤ ꯇꯨꯡ ꯂꯦꯝꯕꯤꯁꯨ ꯃꯌꯨꯝꯗ ꯆꯪꯍꯧꯔꯤ ꯆꯤꯡꯂꯩꯁꯨ ꯃꯄꯥꯅ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯊꯤꯜꯂꯛꯂꯝꯃꯤ ꯂꯩꯃꯅ ꯍꯩꯃ ꯆꯤꯡꯂꯩ ꯅꯪ ꯌꯧꯔꯦꯗꯅ ꯑꯌꯨꯛꯇꯒꯤ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯅꯅꯝꯃꯅꯅꯦ ꯅꯪ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯀꯣꯟꯊꯣꯡꯂꯣꯝꯗ ꯁꯦꯞꯊ ꯌꯦꯡꯕꯗ ꯃꯪꯒꯀꯥꯗꯣ ꯄꯩꯔꯝꯂꯅꯤ ꯏꯅꯦ ꯑꯌꯨꯛꯇ ꯑꯩꯒꯤ ꯑꯆꯤꯟꯕ ꯊꯕꯛ ꯑꯃ ꯂꯩꯗꯨꯅ ꯑꯗꯨꯒꯤ ꯇꯧꯕꯅꯤ ꯑꯗꯣ ꯏꯅꯝꯃꯕꯨ ꯀꯔꯣꯝꯗ ꯂꯩꯈꯤꯒꯦ ꯆꯪꯉꯨ ꯏꯃꯨꯡꯗ ꯆꯪꯉꯨ ꯃꯥꯒꯤ ꯀꯥꯗ ꯐꯅꯦꯛ ꯃꯁꯤꯡ ꯊꯤꯍꯧꯕꯅꯤ ꯆꯤꯡꯂꯩ ꯆꯪꯈ꯭ꯔꯕꯗ ꯆꯤꯡꯂꯩꯒꯤ ꯃꯄꯥ ꯇꯣꯃꯥꯜꯅ ꯏꯆꯦ ꯏꯕꯥꯏꯕꯨ ꯎꯗꯦꯗ ꯍꯩꯃ ꯇꯣꯃꯥꯜ ꯅꯕꯥꯏꯗꯣ ꯑꯎꯟꯄꯣꯠ ꯆꯤꯡꯂꯨꯅꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇ ꯊꯣꯛꯈꯤꯕꯅꯦ ꯃꯈꯣꯏ ꯈꯔ ꯑꯣ ꯐꯔꯤꯁꯦ ꯑꯗꯨꯗꯤ ꯅꯆꯜ ꯅꯨꯄꯤꯈꯩꯒ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯉꯟꯇꯥ ꯂꯥꯛꯀꯦ ꯍꯣꯏ ꯑꯗꯨꯗꯤ ꯏꯆꯦ ꯊꯤꯟꯗꯣꯛꯇ꯭ꯔꯦꯀꯣ ꯑꯁꯨꯝꯅ ꯆꯤꯡꯂꯩꯅ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯂꯩꯗꯨꯅ ꯃꯥꯒꯤ ꯃꯥꯃꯒꯤ ꯃꯆꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛ ꯄꯥꯡꯅꯕ ꯍꯥꯏꯗꯅ ꯂꯩꯔꯝꯃꯤ ꯂꯩꯃꯅ ꯆꯤꯡꯂꯩ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯀꯗꯥꯏꯗ ꯂꯩꯒꯦꯅꯦ ꯅꯪꯕꯣ ꯏꯅꯦ ꯑꯩ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯩꯌꯦ ꯂꯩꯃ ꯃꯅꯦꯝꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯆꯤꯡꯂꯩ ꯅꯪ ꯏꯅꯦꯒꯤ ꯄꯥꯈꯣꯜ ꯑꯃꯇ ꯆꯠꯂꯨꯗꯕ ꯌꯥꯗ꯭ꯔꯦ ꯄꯥꯈꯣꯜ ꯆꯠꯄꯤꯅꯕ ꯃꯤ ꯑꯃꯠꯇ ꯍꯦꯛ ꯂꯩꯇ꯭ꯔꯦ ꯆꯤꯡꯂꯩꯅ ꯀꯩ ꯄꯥꯈꯣꯜꯅꯣ ꯏꯅꯦ ꯑꯩ ꯆꯠꯂꯨꯒꯦ ꯑꯇꯩ ꯅꯠꯇꯦꯗ ꯁꯤꯒꯤ ꯁꯦꯜꯁꯦ ꯅꯗꯣꯝꯆꯥ ꯇꯣꯝꯕꯤ ꯈꯨꯟꯖꯤꯟꯒꯤꯗꯣ ꯅꯪ ꯃꯌꯨꯝ ꯈꯪꯉꯤꯗꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯊꯤꯜꯂꯨꯁꯣ ꯄꯣꯠ ꯂꯧꯕꯒꯤ ꯁꯦꯜꯁꯦ ꯉꯥꯏꯅꯗ꯭ꯔ ꯂꯩꯔꯝꯃꯅꯦꯕ ꯆꯤꯡꯂꯩꯁꯨ ꯃꯅꯦꯅ ꯍꯥꯏꯔꯤꯕꯗꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯁꯦꯜꯗꯨ ꯄꯨꯗꯨꯅ ꯃꯃꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯗꯣꯝꯆꯥꯗꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯁꯨꯝ ꯂꯥꯛꯄꯗ ꯅꯨꯄꯤ ꯅꯍꯥ ꯎꯕ ꯌꯥꯗꯕ ꯀꯔꯟ ꯌꯥꯝꯅ ꯇꯥꯒꯟꯕ ꯈꯥꯕ ꯑꯃꯗꯤ ꯈꯥꯕꯒꯤ ꯃꯔꯨꯞꯁꯤꯡꯅ ꯎꯔꯝꯃꯤ ꯈꯥꯕꯅ ꯀꯅꯥꯒꯤ ꯃꯃꯨꯝ ꯑꯣꯏꯔꯤꯒꯕ ꯇꯁꯦꯡꯅ ꯏꯪ ꯂꯥꯎꯈꯩ ꯐꯖꯩꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯗꯤ ꯑꯁꯤꯗꯤ ꯅꯠꯇꯦ ꯍꯌꯦꯡꯅ ꯑꯉꯝꯕ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯏꯅꯦ ꯂꯩꯃꯍꯣꯏꯒꯤ ꯅꯤꯡꯉꯣꯜꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯅꯣꯡ ꯅꯤꯅꯤ ꯁꯨꯔꯕꯅꯤ ꯈꯨꯜꯁꯤꯗ ꯂꯥꯛꯇꯨ ꯂꯩꯕ ꯈꯥꯕꯅ ꯑꯣ ꯂꯩꯃꯍꯣꯏꯒꯤ ꯏꯃꯨꯡꯗ ꯊꯨꯡꯂꯕ ꯂꯩꯁꯛ ꯍꯦꯟꯕꯤ ꯂꯩꯔꯥꯡ ꯑꯣꯏꯔꯦꯀꯣ ꯑꯗꯨꯅꯗꯤ
ꯈꯨꯜ ꯑꯁꯤꯗ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯂꯕꯅꯤꯅ ꯈꯥꯕꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕ ꯇꯥꯔꯦꯗꯅ ꯃꯔꯨꯅ ꯃꯁꯛꯇꯣ ꯑꯩ ꯄꯥꯎ ꯉꯥꯎꯔꯤꯅꯤ ꯑꯩꯈꯣꯏ ꯑꯉꯝꯕꯅ ꯄꯥꯝꯃꯗꯤ ꯐꯥꯔꯒ ꯍꯦꯛꯇ ꯑꯣꯏꯔꯁꯨ ꯂꯧꯒꯗꯕꯅꯤ ꯃꯥꯕꯨ ꯐꯨꯒꯦ ꯆꯩꯒꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯃꯍꯥꯔꯥꯅꯤ ꯑꯃꯒꯨꯝꯅ ꯃꯈꯨꯠ ꯇꯥꯝꯂꯒ ꯄꯤꯖꯒꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯍꯌꯦꯡꯅ ꯃꯈꯨꯠ ꯇꯥꯝꯂꯒ ꯄꯤꯖꯕ ꯑꯣꯏꯔꯗꯤ ꯑꯩꯅ ꯂꯧꯔꯁꯨ ꯌꯥꯏ ꯀꯩꯅꯣ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯃꯈꯣꯠ ꯃꯌꯥꯝ ꯂꯩ ꯈꯥꯕꯅ ꯍꯌꯦꯡ ꯅꯪꯒꯤ ꯇꯥꯟ ꯆꯥꯗꯅ ꯉꯥꯡꯕꯒꯤ ꯍꯩꯅꯕꯤꯗꯣ ꯑꯃꯨꯛꯇ ꯉꯥꯡꯈꯤꯅꯨ ꯀꯣ ꯅꯨꯄꯤꯁꯤ ꯇꯥꯟꯅꯔꯒ ꯍꯦꯛꯇ ꯅꯨꯡꯁꯤ ꯐꯣꯡꯂꯨꯔꯁꯤ ꯈꯥꯕ ꯆꯦꯡꯂꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯁꯛ ꯏꯐ ꯐꯖꯈꯩ ꯂꯝꯕꯤꯁꯤꯗ ꯅꯇꯣꯝ ꯆꯠꯂꯤꯗꯣ ꯀꯤꯗ꯭ꯔꯣ ꯑꯩꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯁꯤ ꯀꯥꯏ ꯆꯠꯄꯅꯣ ꯑꯩꯗꯤ ꯅꯪꯕꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯔꯦ ꯑꯩꯈꯣꯏꯗ ꯆꯠꯈ꯭ꯔꯁꯤꯗꯅ ꯃꯔꯨꯅ ꯕꯦꯝꯃ ꯅꯪ ꯑꯩꯈꯣꯏ ꯑꯉꯝꯕꯅ ꯉꯁꯥꯏꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯑꯉꯝꯕꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯦ ꯍꯥꯏꯔꯤꯁꯦ ꯅꯪꯒꯤꯗꯤ ꯃꯅꯤ ꯑꯃ ꯈꯨꯟꯕꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯉꯝꯕꯅ ꯍꯥꯏꯕꯁꯦ ꯌꯥꯖꯧꯀꯣ ꯆꯦꯡꯂꯩ ꯁꯥꯎꯅ ꯃꯔꯨꯒꯤ ꯐꯨꯔꯤꯠꯇꯨ ꯇꯥꯞ ꯍꯦꯛꯇ ꯄꯥꯏꯗꯨꯅ ꯃꯃꯥꯏꯗꯨꯗ ꯈꯪꯑꯣꯟ ꯑꯣꯟꯗꯨꯅ ꯊꯥꯏ ꯈꯪꯕ꯭ꯔꯥ ꯃꯤ ꯎꯁꯤꯠꯇꯕ ꯃꯔꯨꯅ ꯑꯣꯏꯃ ꯇꯟꯗꯟ ꯄꯥꯏꯔꯦ ꯅꯨꯄꯤꯒꯤ ꯈꯨꯕꯥꯛꯅ ꯑꯁꯨꯛ ꯅꯥꯔꯁꯤꯅꯗꯤ ꯅꯨꯄꯥꯒꯤ ꯈꯨꯕꯥꯛꯇꯤ ꯀꯌꯥꯝ ꯌꯥꯝꯅꯔꯝꯃꯅꯤ ꯆꯦꯡꯂꯩ ꯁꯥꯎꯅ ꯅꯈꯣꯏꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯅꯣ ꯅꯌꯨ ꯈꯔ ꯊꯛꯆꯤꯜꯂꯒ ꯂꯝꯕꯤꯗꯅꯦ ꯑꯆꯠ ꯑꯋꯣꯡ ꯇꯧꯕ ꯅꯨꯄꯤ ꯅꯍꯥꯗ ꯀꯔꯟ ꯇꯥꯒꯅꯤ ꯍꯥꯏꯅ ꯇꯥꯔꯤꯕꯁꯦ ꯅꯄꯨꯟꯁꯤꯗꯣ ꯃꯤꯔꯦꯝ ꯑꯣꯏꯔꯒ ꯂꯩꯗꯨꯕꯨ ꯅꯃꯥꯏꯁꯤꯡꯗꯤ ꯏꯀꯥꯏꯕ ꯑꯝꯇ ꯈꯪꯗ꯭ꯔꯣ ꯈꯥꯕꯅ ꯍꯦ ꯅꯨꯄꯤ ꯅꯪ ꯑꯩꯁꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯅꯪꯒꯨꯝꯕ ꯅꯨꯄꯤ ꯆꯥꯝꯃ ꯂꯩꯕ ꯉꯝꯕ ꯈꯥꯕꯅ ꯑꯩꯁꯤ ꯈꯥꯕ ꯆꯦꯡꯂꯩ ꯁꯥꯎꯅ ꯈꯥꯕꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯊꯨꯏ ꯇꯨꯀꯠꯆꯩ ꯅꯣꯏꯒꯨꯝꯕ ꯃꯤꯁꯦ ꯅꯃꯥ ꯅꯄꯥꯗꯒꯤ ꯍꯨꯔꯥꯟ ꯅꯨꯡꯉꯥꯏꯊꯣꯛꯂꯒ ꯅꯁꯥꯒꯤ ꯑꯣꯏꯕ ꯅꯔꯜꯒꯤ ꯁꯤꯀꯤ ꯐꯥꯎ ꯂꯩꯇꯕ ꯅꯣꯏꯅ ꯆꯦꯡꯂꯩ ꯑꯩꯉꯣꯟꯗ ꯋꯥꯖꯥꯎ ꯉꯥꯡꯂꯗꯅ ꯆꯠꯊꯣꯛꯑꯦ ꯗꯥꯎ ꯊꯣꯡꯕ ꯌꯥꯔꯣꯏ ꯅꯣꯏꯒꯨꯝꯕ ꯃꯤ ꯑꯣꯛꯅꯕꯁꯦ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯒꯤ ꯃꯥꯡꯗꯒ ꯅꯣꯏ ꯁꯛꯁꯤꯡꯗꯣ ꯎꯍꯜꯂꯛꯀꯅꯨ ꯎꯍꯜꯂꯛꯑꯕ ꯆꯦꯡꯂꯩ ꯀꯅꯥꯅꯣ ꯈꯪꯍꯟꯒꯗꯕꯅꯤ ꯑꯩꯁꯦ ꯅꯨꯄꯥ ꯅꯍꯥꯅ ꯆꯀꯠ ꯇꯧꯕ ꯌꯥꯕ ꯅꯨꯄꯤ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯉꯁꯤꯗꯤ ꯈꯪꯖꯤꯜꯂꯨ ꯑꯁꯤ ꯍꯥꯏꯔꯒ ꯆꯦꯡꯂꯩ ꯃꯔꯨꯕꯨ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯂꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯔꯨ ꯃꯃꯥꯏꯗ ꯅꯥꯟꯗꯨꯅ ꯑꯉꯝꯕ ꯑꯁꯤ ꯅꯨꯄꯤꯁꯤꯒꯤ ꯃꯈꯨꯠꯁꯦ ꯌꯣꯠ ꯍꯥꯞꯄ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯃꯥꯏꯁꯦ ꯀꯣꯞꯄꯤ ꯑꯉꯝꯕꯒꯤ ꯃꯥꯏꯗꯤ ꯀꯣꯞꯇꯕ꯭ꯔꯣ ꯈꯥꯕ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅꯤ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕ ꯅꯨꯄꯤ ꯍꯥꯏꯕꯗꯣ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯁꯅꯥꯜꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥ ꯈꯥꯕꯒꯤ ꯅꯨꯄꯤꯗꯤ ꯃꯥꯒꯨꯝꯕ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕ ꯅꯨꯄꯤꯅ ꯑꯩꯒꯤ ꯄꯥꯕꯒꯤ ꯃꯃꯧ ꯑꯣꯏꯗꯨꯅ ꯀꯅꯥꯅ ꯑꯣꯏꯍꯟꯒꯅꯤ ꯃꯥꯅ ꯉꯁꯤ ꯑꯩꯕꯨ ꯈꯨꯄꯥꯛꯅ ꯊꯥꯔꯝꯕꯒꯤ ꯂꯃꯟꯁꯤꯡꯕꯨ ꯑꯣꯏꯅ ꯐꯥꯔꯒ ꯑꯣꯏꯔꯕꯁꯨ ꯅꯪꯕు ꯑꯩꯅ ꯁꯣꯏꯗꯅ ꯂꯧꯒꯅꯤ ꯃꯁꯤꯕꯨ ꯉꯝꯗ꯭ꯔꯗꯅ ꯑꯩ ꯈꯥꯕ ꯅꯠꯇ꯭ꯔꯦ ꯑꯁꯨꯝꯅ ꯈꯥꯕꯗꯤ ꯇꯁꯦꯡꯅ ꯆꯦꯡꯂꯩꯕꯨ ꯁꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯆꯦꯡꯂꯩ ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯕ ꯂꯩꯇꯦ ꯑꯗꯨꯅ ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯥꯅ ꯌꯥꯎꯕ ꯂꯥꯛꯂꯤꯕ ꯂꯨꯍꯣꯡꯕꯗꯨꯁꯨ ꯂꯣꯏꯈ꯭ꯔꯦ ꯃꯅꯦꯒ ꯃꯥꯃꯒꯅ ꯅꯣꯡ ꯅꯤꯅꯤ ꯆꯣꯟꯊꯔꯒ ꯃꯈꯣꯏ ꯊꯤꯟꯕꯤꯔꯒꯦ ꯍꯥꯏꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯆꯦꯡꯂꯩꯁꯨ ꯌꯥꯔꯝꯃꯤ ꯈꯥꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯆꯦꯡꯂꯩꯅ ꯃꯌꯨꯝ ꯍꯟꯗ꯭ꯔꯤꯉꯩ ꯐꯥꯎꯔꯒꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯆꯦꯡꯂꯩꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯃꯤ ꯆꯦꯡꯂꯩꯁꯨ ꯀꯅꯥꯁꯨ ꯌꯥꯎꯗ ꯌꯨꯝꯗ ꯁꯨꯝ ꯂꯩꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯆꯠꯊꯣꯛꯂꯨꯒꯦ ꯈꯟꯅ ꯊꯣꯔꯛꯂꯝꯃꯤ ꯃꯔꯨꯅ ꯑꯉꯝꯕ ꯇꯨ ꯅꯍꯥꯟꯒꯤ ꯅꯨꯄꯤꯗꯣ ꯑꯥꯗ ꯊꯣꯛꯂꯦꯗꯣ ꯈꯥꯕꯁꯨ ꯆꯦꯡꯂꯩꯕꯨ ꯎꯔꯕꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯛꯏ ꯆꯦꯡꯂꯩꯅ ꯁꯟ ꯍꯨꯔꯥꯟ ꯃꯆꯥ ꯅꯍꯥꯟꯒꯤ ꯑꯩꯒꯤ ꯈꯨꯄꯥꯛꯇꯣ ꯆꯥꯕ ꯄꯦꯜꯍꯧꯗ꯭ꯔꯦ ꯉꯁꯤꯁꯨ ꯆꯥꯒꯦ ꯍꯥꯏꯕ꯭ꯔꯣ ꯈꯥꯕꯅ ꯅꯨꯄꯤꯅ ꯄꯛꯃꯨꯛꯁꯨ ꯃꯨꯛꯀꯅꯨꯗ ꯇꯨꯡꯗ ꯑꯀꯥꯏꯕ ꯌꯥꯝ ꯂꯥꯛꯀꯅꯤ ꯃꯨꯛꯑꯦ ꯃꯨꯛ ꯇꯧꯔꯤ ꯑꯩꯗꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥ ꯅꯪ ꯀꯩꯗꯧꯕ ꯉꯝꯗꯣꯔꯤꯒꯦ ꯑꯩꯉꯣꯟꯗ ꯅꯨꯄꯤꯅ ꯌꯥꯝ ꯃꯨꯛꯑꯗꯤ ꯅꯄꯨꯟꯁꯤ ꯃꯥꯡꯒꯦꯗꯅꯤ ꯑꯩꯅ ꯅꯪꯕꯨ ꯐꯥꯔꯒ ꯂꯧꯕꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯕ ꯉꯝꯗꯣꯔꯤꯒꯦ ꯀꯩꯁꯨ ꯉꯝꯃꯣꯏ ꯁꯤꯝꯗꯤ ꯈꯪꯖꯤꯜꯂꯣ ꯑꯍꯥꯌꯣ ꯅꯨꯄꯥ ꯅꯣꯏꯅ ꯈꯜꯂꯤꯕꯨ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯂꯔꯣꯏ ꯍꯩ ꯂꯩꯊꯠꯄꯗꯧꯅ ꯄꯠ ꯄꯠ ꯊꯠꯀꯦ ꯁꯤꯅꯦꯕ ꯍꯥ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯀꯗꯥꯏꯐꯥꯎ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯅꯪ ꯉꯁꯤꯗꯤ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯑꯩ ꯐꯥꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯅꯣꯏꯅ ꯅꯪ ꯐꯥꯕ ꯇꯥꯔꯦ ꯑꯗꯨꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯡꯂꯩꯅ ꯈꯥꯕꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯍꯦꯛꯇ ꯄꯥꯏꯁꯤꯟꯗꯨꯅ ꯀꯞꯂꯒ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯀꯟꯅ ꯂꯥꯎꯕ ꯍꯧꯏ ꯆꯦꯡꯂꯩꯅ ꯑꯗꯨꯝꯅ ꯍꯦꯛꯇ ꯂꯥꯎꯔꯛꯄꯗꯨꯗ ꯍꯌꯦꯡꯒ ꯃꯔꯨꯒ ꯆꯪꯁꯤꯟꯗꯨꯅ ꯆꯦꯡꯂꯩꯕꯨ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯝꯅ ꯇꯧꯔꯤꯕꯗꯨ ꯃꯤ ꯈꯔꯅ ꯎꯔꯗꯨꯅ ꯃꯍꯩ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯅꯨꯄꯤ ꯑꯃꯅ ꯍꯦ ꯉꯥꯏꯈꯣ ꯀꯩꯗꯧꯅꯔꯒꯦꯅꯦꯍꯦ ꯆꯦꯡꯂꯩ ꯀꯞꯇꯨꯅ ꯏꯅꯦ ꯑꯩꯗꯤ ꯁꯨꯝ ꯂꯝꯕꯤꯁꯤꯗ ꯆꯨꯝꯅ ꯆꯠꯆꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯍꯨꯝ ꯆꯪꯗꯅ ꯑꯩꯕꯨ ꯐꯥꯔꯒ ꯆꯤꯡꯗꯨꯅ ꯄꯨꯒꯦ ꯇꯧꯔꯛꯄꯗꯒꯤ ꯑꯩꯅ ꯃꯌꯥꯝ ꯇꯥꯅꯕ ꯑꯩꯕꯨ ꯀꯟꯕꯤꯌꯣ ꯍꯥꯏꯅ ꯍꯥꯏꯖꯕꯅꯤ ꯑꯩꯗꯤ ꯈꯨꯜ ꯑꯁꯤ ꯂꯥꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯅ ꯃꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ
ꯑꯩꯗꯤ ꯃꯁꯛꯁꯨ ꯈꯪꯗꯦ ꯃꯧ ꯑꯃꯅ ꯇꯧꯔꯝꯅꯤꯌꯦ ꯃꯁꯤꯒꯤ ꯂꯦꯝꯐꯨ ꯍꯟꯕ ꯅꯨꯄꯥꯁꯤ ꯃꯄꯥ ꯁꯦꯟꯖꯥꯎ ꯄꯥꯏ ꯀꯥꯏꯗꯅ ꯌꯥꯝ ꯃꯨꯛꯄꯅꯤ ꯅꯨꯄꯤ ꯑꯃꯅ ꯏꯆꯦ ꯃꯇꯥꯡ ꯆꯥꯔꯤꯉꯩ ꯋꯥꯔꯛꯍꯧꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯏ ꯍꯥꯏꯗꯨꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯅ ꯃꯌꯨ ꯊꯛꯆꯤꯜꯂꯒ ꯂꯝꯕꯤꯁꯤꯗ ꯆꯥꯗꯨ ꯂꯩꯔꯕꯅꯤꯅ ꯀꯅꯥꯒꯤ ꯅꯨꯄꯤ ꯃꯆꯥ ꯏꯟꯈꯠꯂꯛꯄꯁꯤꯡꯗꯤꯅꯦ ꯑꯃꯠꯇ ꯂꯝꯕꯤꯁꯤꯗ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯅꯨꯄꯤꯗꯨꯅ ꯅꯨꯄꯥꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯦ ꯅꯈꯣꯏ ꯀꯔꯤ ꯌꯦꯡꯂꯤꯕꯅꯣ ꯍꯥ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯍꯨꯝꯁꯦ ꯇꯥꯃꯈꯩ ꯐꯨꯗꯧ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯤꯗ ꯀꯥꯔꯜ ꯇꯥꯗꯅꯕ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯇꯣꯠꯄ ꯍꯧꯈ꯭ꯔꯦ ꯅꯨꯄꯤ ꯑꯃꯅ ꯍꯦ ꯅꯨꯄꯤ ꯃꯆꯥ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ ꯐꯠꯇ ꯃꯥꯗꯤꯅꯦ ꯃꯌꯥꯝ ꯆꯪꯗꯅ ꯋꯥꯔꯛꯈ꯭ꯔꯦꯗꯅ ꯂꯥꯎ ꯅꯌꯨꯝ ꯐꯥꯎꯕ ꯏꯅꯦ ꯊꯤꯟꯕꯤꯒꯦ ꯂꯩꯃꯣꯏꯗ ꯂꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯆꯦꯡꯂꯩꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯄꯥꯎ ꯑꯁꯤ ꯇꯥꯔꯗꯨꯅ ꯈꯨꯗꯛꯇ ꯂꯥꯛꯇꯨꯅ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯈꯥꯕꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯈꯤꯕꯗꯨꯅ ꯆꯦꯡꯂꯩꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯅꯣꯡꯃꯈꯛ ꯑꯣꯏꯔꯕꯁꯨ ꯂꯧꯒꯦ ꯍꯥꯏꯅ ꯁꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯣꯝꯗꯅ ꯆꯦꯡꯂꯩ ꯃꯥꯅ ꯇꯧꯈꯤꯕ ꯄꯨꯝꯕ ꯂꯦꯝꯕꯤꯒꯤ ꯃꯐꯝꯗ ꯅꯣꯛꯇꯨꯅ ꯄꯥꯎ ꯇꯝꯂꯤ ꯂꯦꯝꯕꯤꯅ ꯌꯥꯝ ꯉꯝꯃꯦ ꯍꯥꯏꯕ ꯅꯪꯁꯦ ꯃꯤꯗꯨꯗꯕꯨ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ ꯅꯨꯄꯤꯗꯤ ꯎꯁꯤꯠꯇꯕ ꯌꯥꯄꯣꯟꯇꯦ ꯅꯨꯄꯤ ꯑꯩꯈꯣꯏꯁꯨꯅꯦ ꯁꯤ ꯌꯧꯅ ꯇꯧꯕ ꯉꯝꯃꯤꯗꯣ ꯊꯕꯛꯅ ꯈꯪꯖꯔꯝꯃꯅꯤ ꯃꯥ ꯍꯧꯖꯤꯛꯇꯤ ꯍꯩꯃ ꯑꯩꯗꯤ ꯀꯥꯎꯋꯦ ꯑꯩꯅꯅꯦ ꯅꯪꯒꯤ ꯀꯩꯅꯣꯝ ꯂꯩꯔꯛꯄꯅꯤ ꯉꯥꯏꯍꯥꯛ ꯐꯝꯂꯝꯃꯨꯀꯣ ꯑꯩ ꯂꯧꯊꯣꯛꯈꯤꯒꯦ ꯆꯦꯡꯂꯩ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯥꯅ ꯂꯦꯝꯕꯤꯒꯤꯗꯃꯛꯇ ꯄꯨꯔꯛꯄ ꯄꯣꯠꯁꯛ ꯑꯗꯨ ꯂꯧꯊꯣꯛꯂꯨꯗꯨꯅ ꯇꯨ ꯁꯤꯒꯤ ꯄꯣꯠꯁꯛꯁꯤꯅꯤ ꯂꯦꯝꯕꯤ ꯄꯥꯝꯕ꯭ꯔꯥ ꯀꯩꯅꯣ ꯁꯤꯕꯨ ꯆꯦꯡꯂꯩ ꯑꯩꯗꯤ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ ꯁꯤꯅꯤ ꯂꯦꯝꯕꯤ ꯁꯤꯅꯥꯏꯖꯩ ꯍꯥꯏꯅꯅꯦ ꯍꯥꯏꯅꯔꯤꯕꯗꯣ ꯑꯕꯣꯛꯅ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯁꯤꯅꯥꯏꯖꯩꯁꯦ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯗꯨꯗ ꯄꯤꯔꯗꯤꯅꯦ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯏ ꯍꯥꯏꯅ ꯑꯕꯣꯛꯅ ꯍꯥꯏ ꯑꯗꯨꯗ ꯅꯪꯅꯅꯦ ꯏꯕꯨꯡ ꯊꯧꯖꯥꯜꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯤꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯅ ꯅꯈꯣꯏꯅꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯍꯜꯂꯒꯦ ꯈꯟꯗꯅ ꯑꯩꯅ ꯊꯑꯣꯏꯅ ꯀꯩꯊꯦꯜꯗꯒꯤ ꯊꯤꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤ ꯆꯤꯡꯂꯩ ꯑꯩꯅ ꯃꯁꯤꯒꯤ ꯄꯣꯠꯁꯛꯁꯦ ꯏꯕꯨꯡꯗ ꯄꯤꯔꯗꯤ ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯔꯅꯤꯀꯣ ꯌꯧꯔꯗꯣꯏꯅꯤ ꯅꯣꯏꯅꯤꯅꯦ ꯁꯤꯗ ꯊꯨꯡꯅꯍꯜꯂꯒꯦ ꯍꯥꯏꯗꯅ ꯈꯟꯗꯅ ꯑꯩꯅ ꯄꯥꯝꯖꯅ ꯂꯩꯔꯛꯂꯤꯕꯅꯤ ꯏꯇꯥꯅ ꯑꯩꯒꯤ ꯈꯟꯕꯤꯕꯁꯤꯗꯤ ꯑꯗꯨꯕꯨꯗꯤ ꯑꯩꯅꯁꯨꯅꯦ ꯏꯇꯥꯒꯤ ꯌꯥꯝ ꯈꯜꯂꯤ ꯄꯣꯠꯅꯤ ꯑꯩꯒꯤ ꯏꯔꯥꯡ ꯂꯪꯖꯕꯤ ꯏꯇꯥꯁꯦ ꯑꯋꯥꯐꯝꯗ ꯀꯩꯗꯧꯅꯨꯡꯗ ꯇꯥꯍꯟꯕ ꯄꯥꯝꯗꯦ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯪꯅ ꯇꯧꯕ ꯊꯕꯛꯇ ꯐꯩ ꯐꯠꯇꯦ ꯍꯥꯏꯅ ꯇꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯑꯃꯅ ꯑꯃꯒꯤ ꯌꯥꯏꯐꯅꯕ ꯈꯟꯅꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯖꯕꯅꯤ ꯃꯇꯥ ꯑꯅꯤꯁꯦ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯅꯣꯡꯗꯝ ꯈꯣꯜꯅ ꯀꯔꯤꯕꯨ ꯇꯝꯕꯤꯔꯤꯒꯕ ꯑꯁꯨꯛ ꯆꯥꯟꯅꯖꯕꯤ ꯃꯇꯥ ꯑꯅꯤꯁꯤꯒꯤ ꯂꯥꯏꯕꯛꯇ ꯅꯣꯡ ꯅꯤꯅꯤꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯂꯦꯝꯕꯤꯁꯨ ꯊꯧꯖꯥꯜꯅ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯈꯨꯗꯛꯇ ꯄꯥꯎ ꯆꯦꯜꯂꯛꯄꯗꯒꯤ ꯇꯍꯥ ꯆꯦꯡꯂꯩ ꯐꯥꯎꯕ ꯍꯧꯔꯝꯕ ꯇꯧꯗ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯎꯅꯔꯨꯔꯒꯦ ꯈꯟꯗꯨꯅ ꯃꯌꯨꯝꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯀꯣꯟꯊꯣꯡꯆꯩꯗ ꯃꯈꯣꯡꯗꯨ ꯍꯦꯛ ꯄꯜꯂꯤ ꯂꯦꯝꯕꯤ ꯊꯋꯥꯏ ꯈꯖꯤꯛ ꯋꯥꯖꯩ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯅꯣꯛꯐꯦꯠ ꯇꯧꯖꯗꯨꯅ ꯌꯨꯝꯗꯒꯤ ꯊꯕꯛ ꯆꯠꯊꯣꯛꯂꯝꯗꯥꯏ ꯑꯁꯨꯝꯅ ꯀꯣꯟꯊꯣꯡꯆꯩꯗ ꯈꯨꯔꯧ ꯊꯥꯡꯕꯁꯦ ꯌꯨꯝꯗ ꯍꯜꯂꯛꯀꯟꯗꯦ ꯍꯥꯏꯅ ꯍꯥꯏꯅꯕꯅꯤ ꯂꯦꯝꯕꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯤꯅꯥꯏꯖꯩ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯁꯤꯅꯥꯏꯖꯩ ꯅꯪꯕꯨ ꯑꯩꯒꯤ ꯏꯇꯥꯅ ꯄꯥꯃꯨ ꯃꯥꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯇꯥꯅ ꯂꯩꯔꯒ ꯏꯐꯝꯗ ꯄꯤꯔꯛꯈꯤꯕꯅꯤ ꯅꯪꯕꯨ ꯃꯐꯝꯗ ꯄꯤꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯍꯟꯕꯤꯌꯨꯀꯣ ꯑꯁꯨꯝꯅ ꯐꯅ ꯈꯜꯂꯗꯨꯅ ꯂꯦꯝꯕꯤ ꯄꯥꯃꯨ ꯃꯥꯒꯤ ꯃꯅꯥꯛꯇꯝꯅ ꯂꯥꯛꯂꯝꯃꯤ ꯏꯕꯣ ꯑꯩꯕꯨ ꯈꯨꯗꯛꯇ ꯎꯅꯁꯤ ꯍꯥꯏꯅ ꯄꯥꯎ ꯆꯦꯜꯂꯛꯂꯤꯕꯒꯤ ꯃꯔꯝꯕꯨ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯑꯩꯁꯦ ꯍꯌꯦꯡꯗꯒꯤ ꯂꯪꯐꯩ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯟꯕ ꯆꯠꯂꯒꯦ ꯈꯜꯂꯤ ꯑꯗꯨꯅ ꯑꯩꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯅꯪꯕꯨ ꯎꯅꯔꯝꯒꯦ ꯇꯧꯕꯅꯤ ꯑꯩꯅ ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯄꯗ ꯅꯪꯕꯨ ꯑꯩꯅ ꯑꯩꯒꯤ ꯁꯪꯒꯥꯏꯗ ꯁꯣꯏꯗꯅ ꯄꯨꯗꯨꯅ ꯆꯠꯂꯒꯅꯤ ꯃꯁꯤꯅ ꯅꯪꯁꯨ ꯍꯔꯥꯎꯅ ꯑꯩꯒꯤ ꯇꯨꯡ ꯏꯟꯕꯤꯌꯨꯀꯣ ꯊꯧꯖꯥꯜꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯂꯦꯝꯕꯤ ꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯕ ꯐꯥꯎꯖꯩ ꯑꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯁꯤꯅꯥꯏꯖꯩ ꯑꯗꯨꯕꯨ ꯊꯧꯖꯥꯜ ꯃꯉꯣꯟꯗ ꯄꯤꯗꯨꯅ ꯏꯕꯣ ꯁꯤꯒꯤ ꯁꯤꯅꯥꯏꯖꯩꯁꯦ ꯑꯩꯃꯛꯅꯤ ꯈꯟꯅ ꯏꯕꯨꯡꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨꯀꯣ ꯃꯁꯤꯕꯨ ꯄꯤꯔꯕꯗꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯁꯣꯏꯗꯅ ꯌꯧꯋꯦ ꯍꯥꯏ ꯑꯗꯨꯅ ꯑꯩꯁꯨ ꯏꯕꯨꯡꯗ ꯄꯤꯔꯤꯅꯤ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯅꯪꯃꯛꯅꯤ ꯈꯟꯅ ꯊꯝꯒꯦ ꯑꯗꯣ ꯑꯩꯁꯨ ꯄꯨꯅꯅꯕ ꯐꯤ ꯂꯣꯏꯁꯤꯜꯂꯨꯒꯗꯕꯅꯤ ꯑꯗꯨꯅ ꯌꯧꯅꯕ ꯇꯧꯔꯒꯦ ꯑꯩꯅ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯏꯟꯊꯤꯅ ꯂꯩꯔꯝꯃꯨꯀꯣ ꯆꯤꯡꯂꯩꯒꯤ ꯃꯐꯝꯗꯁꯨ ꯑꯩꯅ ꯅꯪꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯔꯝꯃꯨ ꯍꯥꯏꯔꯤ ꯍꯥꯏꯅꯁꯨ ꯇꯝꯕꯤꯌꯨꯀꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯧꯖꯥꯜ ꯃꯩꯊꯣꯡ ꯃꯀꯥ ꯂꯥꯝꯖꯅ ꯇꯨꯡ ꯍꯟꯅ ꯂꯦꯝꯕꯤꯕꯨ ꯌꯦꯡꯂꯗꯨꯅ ꯆꯠꯈꯤ ꯂꯦꯝꯕꯤꯁꯨ ꯊꯧꯖꯥꯜ ꯍꯜꯂꯛꯄꯒ ꯄꯥꯃꯨ ꯃꯥꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯅꯤ ꯈꯟꯅ ꯍꯔꯥꯎꯅ ꯍꯟꯖꯔꯛꯄꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ ꯈꯥꯕ ꯃꯥꯅꯗꯤ ꯈꯨꯜ ꯑꯁꯤꯗ ꯆꯦꯡꯂꯩꯒ ꯁꯛ ꯃꯥꯟꯅꯕꯤ ꯅꯨꯖꯥ ꯑꯃ ꯂꯩ ꯍꯥꯏꯕ ꯈꯪꯗꯗꯨꯅ ꯂꯦꯝꯕꯤꯒꯤ ꯃꯃꯥꯡꯗ ꯊꯠꯇꯨꯅ ꯉꯁꯤꯗꯤ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ
ꯂꯦꯝꯕꯤ ꯃꯥꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯃꯤꯁꯛ ꯑꯣꯏꯕꯅ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯔꯨꯅ ꯉꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯁꯣꯡ ꯀꯌꯥ ꯐꯟꯗꯦꯗ ꯑꯣꯏꯔꯔꯣꯏ ꯈꯅ ꯀꯤꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ? ꯋꯥꯔꯧꯕꯤꯅꯨ ꯏꯕꯣ, ꯑꯩꯗꯤ ꯏꯕꯨꯡꯁꯤꯡꯁꯦ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯖꯗ꯭ꯔꯦ꯫ ꯈꯥꯕ ꯁꯥꯎꯅ ꯀꯔꯤ? ꯑꯩꯈꯣꯏꯁꯤ ꯅꯪꯅ ꯈꯪꯗ꯭ꯔꯕ? ꯑꯗꯨꯗꯤ ꯈꯪꯍꯟꯕ ꯇꯥꯔꯦ ꯍꯧꯖꯤꯛ꯫ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯔꯝꯗꯨꯅ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯣ? ꯂꯦꯝꯕꯤ ꯍꯧꯖꯤꯛꯇꯗ ꯃꯥ ꯚꯥꯞ ꯇꯥꯔꯗꯨꯅ ꯄꯥꯈꯠꯂꯝꯕꯗꯣ ꯈꯔ ꯐꯔꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯁꯤꯡ, ꯑꯗꯨꯒꯤꯗꯤ ꯃꯤ ꯑꯣꯟꯅꯔꯦ꯫ ꯆꯤꯡꯂꯩꯗꯤ ꯑꯩꯒ ꯁꯛ ꯃꯥꯟꯅꯕꯤ ꯏꯇꯥꯅꯤ꯫ ꯏꯕꯨꯡ ꯍꯣꯏꯅ ꯁꯥꯎꯕꯤꯔꯤꯕꯗꯣ ꯁꯥꯎꯕꯤꯒꯅꯨ ꯍꯥꯏꯅ ꯑꯩꯅ ꯏꯇꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯃꯍꯧꯁꯥꯅ ꯑꯩꯒꯤ ꯏꯇꯥꯗꯣ ꯃꯉꯥꯎ ꯈꯔ ꯊꯤꯖꯕꯅꯤ, ꯃꯕꯨꯛꯇꯤ ꯌꯥꯝ ꯆꯝꯖꯕꯅꯤ꯫ ꯍꯌꯦꯡꯅ ꯍꯩ ꯀꯗꯔꯒꯤ ꯂꯩꯔꯦꯝꯕꯤ, ꯑꯣꯏꯗꯕ ꯉꯥꯡꯕꯗ ꯍꯩꯔꯦꯅꯦ꯫ ꯆꯥꯛ ꯆꯥꯔꯤꯁꯤꯕꯨ ꯅꯇꯣꯝꯇꯒꯤ ꯃꯑꯣꯡꯗ ꯁꯛ ꯃꯥꯟꯅꯕꯤꯅꯤ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯤꯕꯅꯤꯅꯦ, ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯤꯕ ꯑꯩꯈꯣꯏꯁꯤꯗ꯫ ꯈꯥꯕꯅ ꯃꯔꯨ ꯍꯌꯦꯡ ꯌꯥꯔꯦ, ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯟꯅꯔꯅꯨ, ꯃꯤ ꯂꯥꯛꯄꯅ ꯍꯜꯂꯅꯤ꯫ ꯑꯩ ꯅꯨꯄꯤꯁꯤ ꯆꯤꯡꯗꯨꯅ ꯄꯨꯔꯛꯀꯦ, ꯃꯆꯤꯟꯁꯤ ꯃꯦꯟꯁꯤꯜꯂꯨ꯫ ꯑꯁꯨꯝꯅ ꯂꯦꯝꯕꯤꯅ ꯍꯥꯏꯖꯕ ꯇꯥꯕꯤꯗ ꯂꯦꯝꯕꯤꯗꯨ ꯐꯥꯗꯨꯅ ꯃꯔꯨꯅ ꯃꯆꯤꯟꯗꯨ ꯐꯤꯖꯦꯠ ꯑꯃꯅ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯂꯦꯝꯕꯤ ꯂꯥꯎꯕꯗꯤ ꯉꯝꯖꯗ ꯊꯥꯗꯣꯛꯅꯕ ꯍꯥꯏꯗꯨꯅ ꯑꯔꯩꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯀꯟꯅ ꯃꯨꯛꯂꯤ꯫ ꯃꯔꯨꯅ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯀꯣꯛ ꯆꯨꯝꯅ ꯆꯠꯈꯤꯗꯦ ꯍꯥꯏꯗꯤ ꯃꯨꯛꯇꯅ ꯑꯃꯨꯛ ꯂꯩꯒꯅꯤ꯫ ꯅꯨꯄꯤ ꯅꯣꯏꯁꯦ ꯑꯅꯝꯗꯤ ꯐꯖꯅ ꯀꯜꯂꯤꯗꯀꯣ꯫ ꯂꯦꯝꯕꯤꯁꯨ ꯃꯥꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯃꯨꯛꯇꯅ ꯈꯥꯕꯅ ꯄꯥꯏꯁꯤꯜꯂꯤꯕ ꯃꯈꯨꯠꯇꯨ ꯍꯦꯛ ꯁꯠꯇꯣꯛꯄꯒ ꯈꯣꯡꯐꯝ ꯆꯥꯍꯧꯗꯅ ꯍꯥꯏꯊꯔꯛꯄꯗ ꯂꯦꯝꯕꯤ ꯅꯥꯀꯟꯅ ꯂꯩꯕ ꯅꯨꯡꯖꯥꯎ ꯑꯃꯗ ꯃꯀꯣꯛ ꯑꯦꯁꯤꯟꯗꯨꯅ ꯏꯅ ꯄꯨꯡꯉꯥꯡ ꯍꯦꯛ ꯉꯥꯡꯈ꯭ꯔꯦ꯫ ꯍꯌꯤꯡ ꯄꯥꯈꯠꯅ ꯑꯉꯝꯕ, ꯁꯤꯗꯤ ꯆꯦꯜꯍꯧꯔꯁꯤ, ꯁꯣꯏꯗꯅ ꯃꯤꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯆꯩꯔꯥꯛ ꯐꯪꯕ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯂꯦꯝꯕꯤꯒꯤ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯌꯥꯆꯪꯂꯛꯄꯒꯤ ꯃꯝꯁꯤꯜꯂꯛꯂ ꯃꯇꯝ ꯑꯗꯨꯗ ꯊꯕꯥꯛ ꯄꯥꯈꯠꯅ ꯆꯤꯡꯂꯩꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯩ ꯆꯤꯡꯂꯩ, ꯅꯣꯏꯗ ꯑꯩꯈꯣꯏ ꯂꯦꯝꯕꯤꯒ ꯂꯩꯕ꯭ꯔꯣ? ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦꯅꯦ꯫ ꯏꯅꯦ, ꯑꯩꯅ ꯑꯌꯨꯛ ꯅꯣꯏꯗ ꯂꯥꯛꯑꯝꯕꯗꯨꯗꯒꯤ ꯂꯦꯝꯕꯤꯒꯩꯒ ꯊꯦꯡꯅꯗ꯭ꯔꯤꯌꯦ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯈꯣꯏꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟ ꯆꯥꯃꯤꯟꯅꯕꯅꯤ, ꯅꯪꯅ ꯈꯪꯗ꯭ꯔꯕꯗꯤ ꯀꯅꯥꯗ ꯍꯪꯒꯅꯤ ꯇꯧꯔꯤꯕꯁꯤꯗꯤ? ꯅꯠꯇꯦ, ꯑꯩꯈꯣꯏ ꯂꯦꯝꯕꯤꯒ ꯈꯪꯅꯖꯕ ꯃꯤꯒ ꯂꯩꯕ꯭ꯔꯥ ꯍꯥꯏ ꯋꯥꯅꯤ꯫ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯑꯃꯗꯤ ꯂꯩ, ꯑꯗꯨꯏꯅꯦ ꯏꯇꯥꯅ ꯁꯦꯟ ꯆꯨꯡꯕ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯗꯦ꯫ ꯑꯩꯉꯣꯟꯗ ꯋꯥꯐꯝ ꯑꯃꯇꯁꯨ ꯍꯥꯏꯔꯝꯕ ꯂꯩꯇꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯑꯁ꯭ꯋꯥꯏ ꯐꯥꯎꯗꯪ ꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯈꯤꯁꯤ ꯏꯅꯦ꯫ ꯆꯤꯡꯂꯩ ꯑꯃꯗꯤ ꯊꯕꯥꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯈꯨꯂꯣꯟꯅꯕ ꯂꯝꯕꯤꯗ ꯅꯨꯄꯤ ꯑꯃ ꯁꯤꯗꯨꯅ ꯇꯥꯍꯧꯔꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯃꯩꯅꯝ ꯄꯥꯏꯗꯨꯅ ꯃꯍꯩ ꯆꯠꯅꯈꯤ꯫ ꯊꯕꯥꯗꯤ ꯃꯆꯥꯅꯒ ꯍꯜꯂꯛꯇꯕꯅꯤ, ꯃꯆꯥꯗꯣ ꯄꯥꯈꯠꯄ ꯍꯦꯃꯟꯕꯅ ꯅꯤꯛꯇꯨꯅ ꯆꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯤ꯫ ꯆꯤꯡꯂꯩ ꯃꯃꯥꯕꯨ ꯀꯧꯊꯣꯛꯇꯨꯅ ꯇꯞꯅ ꯂꯥꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯃꯆꯥꯗꯣ ꯄꯥꯈꯠꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡ ꯊꯥꯡꯗꯨꯅ ꯆꯦꯜꯂꯛꯏ꯫ 14 ꯄꯥꯟꯕ ꯊꯥꯖ ꯃꯥꯒꯤ ꯃꯉꯥꯜꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ ꯃꯥꯒꯤ ꯃꯇꯥ ꯂꯦꯝꯕꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯅ ꯃꯣꯠꯂꯕ ꯂꯝꯕꯤꯒꯤ ꯎꯐꯨꯟꯊꯛꯇ ꯅꯤꯡꯉꯥꯏꯗꯨꯅ ꯇꯨꯝꯈꯨꯜ ꯇꯥꯜꯂꯤꯕꯗꯣ꯫ ꯆꯤꯡꯂꯩ ꯇꯞꯅ ꯃꯇꯥꯕꯨ ꯀꯣꯟꯈꯠꯇꯨꯅ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ꯫ ꯂꯦꯝꯕꯤ, ꯁꯦ ꯍꯧꯒꯠꯂꯣ, ꯌꯨꯝꯗ ꯆꯠꯁꯦ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯎꯐꯨꯊꯛ ꯑꯁꯤꯗ ꯅꯤꯡꯉꯥꯏꯗꯨꯅ ꯌꯥꯟꯇꯥꯔꯤꯕ? ꯁꯦ ꯂꯥꯛꯑꯦ, ꯃꯤꯠ ꯄꯥꯡꯉꯣ, ꯌꯨꯝꯗ ꯆꯠꯁꯦ꯫ ꯂꯦꯝꯕꯤ, ꯅꯪ ꯍꯥꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ꯫ ꯑꯩꯉꯣꯟꯗ ꯇꯥꯛꯂꯝꯗꯅ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯂꯦꯝꯕꯤ, ꯅꯪ ꯅꯇꯣꯝꯇ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯂꯦꯝꯕꯤ꯫ ꯏꯇꯥ! ꯊꯕꯥꯅ ꯏꯃꯥꯒꯤ ꯂꯦꯝꯕꯤ, ꯀꯔꯤꯅꯣ ꯏꯆꯥꯅ ꯇꯧꯔꯝꯂꯤꯕ ꯑꯁꯤꯕꯣ? ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯌꯣ ꯍꯥꯏꯕꯅꯣ? ꯁꯦ ꯏꯃꯥ ꯂꯥꯛꯑꯦ, ꯏꯆꯥ ꯍꯧꯒꯠꯂꯣ, ꯌꯨꯝꯗ ꯆꯠꯁꯦ꯫ ꯏꯃꯥꯅ ꯏꯆꯥꯕꯨ ꯂꯧꯕ ꯂꯥꯛꯑꯦ, ꯏꯃꯥꯒꯤ ꯂꯦꯝꯕꯤ꯫ ꯆꯤꯡꯂꯩꯅ ꯏꯃꯥ, ꯑꯩꯒꯤ ꯏꯇꯥꯁꯦ ꯑꯩꯅ ꯀꯧꯕ ꯈꯨꯝꯗ꯭ꯔꯤ꯫ ꯏꯃꯥ, ꯏꯇꯥꯁꯦ ꯑꯩꯅ ꯀꯧꯕ ꯈꯨꯝꯃꯣ ꯍꯥꯏꯌꯣ ꯏꯃꯥ꯫ ꯏꯇꯥꯁꯦ ꯑꯩꯅ ꯀꯧꯕ ꯇꯥꯈꯤꯗ꯭ꯔꯦ, ꯏꯇꯥꯁꯦ ꯑꯩꯅ ꯀꯧꯕꯗ ꯈꯨꯝꯃꯛꯈꯤꯗ꯭ꯔꯦ ꯏꯃꯥ꯫ ꯁꯅꯥꯅ ꯂꯦꯝꯕꯤ, ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯍꯜꯂꯛꯈꯣꯕ, ꯅꯇꯥꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯥ ꯅꯪꯕꯣ? ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯑꯁꯨꯛ ꯉꯟꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕ? ꯆꯤꯡꯂꯩꯅ ꯂꯦꯝꯕꯤ, ꯑꯩ ꯉꯁꯤꯗꯒꯤ ꯅꯪꯅ ꯍꯥꯏꯕ ꯏꯜꯂꯒꯦ꯫ ꯁꯦ ꯍꯧꯒꯠꯂꯣ, ꯍꯧꯒꯠꯂꯣ ꯂꯦꯝꯕꯤ, ꯅꯪꯅ ꯍꯥꯏꯕ ꯑꯩ ꯂꯣꯏꯅ ꯏꯜꯂꯒꯦ ꯂꯦꯝꯕꯤ꯫ ꯉꯁꯤꯗꯒꯤ ꯑꯩ ꯏꯪꯇꯞꯄꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯒꯦ꯫ ꯑꯃꯨꯛ ꯍꯟꯅ ꯅꯪꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯩ ꯇꯧꯔꯔꯣꯏ꯫ ꯁꯦ ꯂꯦꯝꯕꯤ꯫
ꯍꯧꯒꯠꯂꯣ ꯏꯇꯥ ꯍꯧꯒꯠꯂꯣ ꯏꯇꯥ ꯑꯁꯤꯕ ꯌꯦꯡꯕ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯆꯦꯡꯂꯩꯃꯥꯒꯤ ꯃꯇꯧꯗ ꯃꯄꯤ ꯁꯤꯟꯊꯔꯣꯏ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ꯫ ꯑꯁꯨꯝ ꯀꯞꯇꯨꯅ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯂꯦꯝꯕꯤꯒꯤ ꯍꯛꯆꯥꯡ ꯄꯨꯔꯛꯇꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯊꯝꯂꯤ꯫ ꯆꯦꯡꯂꯩꯗꯤ ꯀꯞꯄ ꯂꯦꯞꯄꯣ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯤ ꯂꯦꯝꯕꯤ ꯀꯣꯟꯗꯨꯅ ꯅꯤꯡꯉꯝꯗꯅ ꯀꯞꯂꯤ꯫ ꯃꯇꯝꯅ ꯌꯥꯔꯛꯇꯕꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯂꯦꯝꯕꯤꯒꯤ ꯍꯛꯆꯥꯡꯁꯨ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯄꯥꯡꯊꯣꯛꯈ꯭ꯔꯤ꯫ ꯆꯦꯡꯂꯩ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯇꯨꯝꯊꯕ ꯇꯧꯗ ꯅꯣꯡ ꯉꯥꯂꯤ ꯉꯥꯂꯤ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯌꯨꯝꯗꯒꯤ ꯆꯦꯜꯂꯛꯇꯨꯅ ꯂꯦꯝꯕꯤꯒꯤ ꯃꯣꯡꯐꯝ ꯊꯛꯇ ꯐꯝꯗꯨꯅ ꯀꯞꯂꯤ꯫ ꯂꯦꯝꯕꯤ ꯁꯤ ꯍꯧꯒꯠꯂꯣ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯑꯃꯠꯇꯅꯤ ꯍꯤꯡꯂꯤ ꯄꯨꯟꯅ ꯁꯤꯔꯦ ꯄꯨꯟꯅ ꯁꯤꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯑꯩꯕꯨ ꯍꯧꯔꯝꯗꯅ ꯅꯪ ꯆꯠꯈ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯏꯇꯥ? ꯂꯦꯝꯕꯤ ꯁꯤ ꯍꯧꯒꯠꯂꯣ ꯌꯨꯝꯗ ꯆꯠꯁꯦ ꯍꯧꯒꯠꯂꯣ ꯏꯇꯥ ꯑꯩ ꯏꯇꯣꯝꯇ ꯂꯦꯡꯕ ꯉꯝꯂꯣꯏꯌꯦ ꯏꯇꯥ ꯑꯩꯅ ꯉꯁꯤꯗꯒꯤ ꯅꯪꯅ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯏꯜꯂꯒꯦꯕ ꯑꯩ ꯏꯪ ꯇꯞꯄꯤ ꯅꯨꯄꯤ ꯑꯣꯏꯔꯒꯦ ꯏꯇꯥ ꯍꯧꯒꯠꯂꯣ ꯌꯨꯝꯗ ꯆꯠꯁꯤ ꯏꯇꯥ ꯄꯥꯎ ꯇꯥꯔꯗꯨꯅ ꯊꯧꯖꯥꯜꯁꯨ ꯑꯁꯦꯡꯕꯃꯛ ꯈꯪꯅꯤꯡꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯆꯦꯡꯂꯩꯅ ꯑꯣꯏꯔꯝꯂꯤ ꯃꯇꯧꯗꯨꯗ ꯃꯥ ꯆꯪꯁꯤꯟꯕꯁꯨ ꯉꯝꯗ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯂꯦꯞꯂꯤ꯫ ꯏꯕꯣꯛ ꯑꯩꯒꯤ ꯏꯇꯥꯁꯦ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯏꯇꯥꯕꯨ ꯑꯩꯅ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯏꯕꯣꯛ ꯏꯇꯥ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯂꯦꯝꯕꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯆꯠꯂꯝꯂꯤꯕ? ꯅꯪ ꯑꯩꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯒꯦ ꯍꯥꯏꯕꯗꯣ ꯅꯪꯅ ꯍꯥꯏꯕꯗꯨꯕꯨ ꯁꯤꯔ ꯂꯦꯝꯕꯤ ꯑꯩ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ꯫ ꯂꯦꯝꯕꯤ ꯅꯪ ꯑꯃꯨꯛꯇꯗꯤ ꯍꯜꯂꯛꯈꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯪꯒꯤ ꯁꯛꯇꯝꯕꯨ ꯏꯃꯤꯠ ꯄꯦꯟꯅ ꯌꯦꯡꯖꯧꯒꯦ ꯂꯦꯝꯕꯤ꯫ ꯃꯥꯅꯤ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯄꯅꯤ ꯑꯩꯅ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯀꯧꯊꯣꯛꯂꯝꯗ꯭ꯔꯕꯅꯤ ꯃꯁꯤꯁꯨ ꯅꯪ ꯑꯩꯒꯤꯗꯃꯛ ꯍꯤꯡꯂꯝꯒꯅꯤꯀꯣ? ꯑꯩꯁꯤ ꯌꯥꯝ ꯐꯠꯇꯕꯅꯦ ꯂꯦꯝꯕꯤ ꯑꯩꯁꯤ ꯌꯥꯝ ꯐꯠꯇꯕꯅꯦ꯫ ꯆꯦꯡꯂꯩ ꯊꯧꯖꯥꯜꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯃꯥ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ꯫ ꯃꯃꯤꯠ ꯄꯨꯟꯁꯤꯟꯗꯨꯅ ꯂꯦꯝꯕꯤꯅ ꯇꯥꯔꯝꯕꯅꯤ꯫ ꯂꯦꯝꯕꯤꯒꯤ ꯃꯃꯤꯠꯇ ꯄꯨꯟꯁꯤꯜꯂꯤꯕ ꯐꯤ ꯑꯗꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯂꯛꯄꯗ ꯈꯪꯂꯤ꯫ ꯃꯔꯨꯒꯤ ꯃꯈ꯭ꯋꯥꯡꯗ ꯀꯤꯕ ꯐꯤꯗꯨꯅꯤ ꯍꯥꯏꯕ, ꯈꯥꯕꯅ ꯂꯦꯝꯕꯤꯕꯨ ꯍꯥꯠꯄꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯕꯗ ꯂꯦꯝꯕꯤ ꯏꯇꯥꯗꯤ ꯅꯇꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯏꯇꯥꯒꯤ ꯊꯋꯥꯏ ꯊꯥꯔꯝꯂꯕꯀꯣ? ꯏꯇꯥꯕꯨ ꯏꯇꯥꯗꯒꯤ ꯁꯦꯠꯇꯨꯅ ꯄꯨꯔꯤꯕ ꯃꯈꯣꯏꯕꯨꯁꯨ 이것 만난 라면 굽두는 이게 딱이 토아이나 무모녹나 layuko ita. Asiyaiduna Singlay kapihin manduna wantaraglami. Thawzalna Singlay bumayum tamna purakduna wakalakna bahayduna mayam sangduna hotnarami. Singlay matabu hatliba misakadu laman kumningbigi may nasaktuna wamasang tangangda tumilay kirami. Masagi mataw ubada sanaga tomalgadi tawaywasay. Awaan na taraba makoy ni tsagani takani kangda kapalaw ba tawrubaduna makoy di ningaydan tungkram matam maduda. Singlay makuta thang masama paiduna akiba karisiyawda apapata karino kangda laman kumningbagi may nasaktuna kulanduna silaglami. Tansana bahayduni. Kapasu yu tatluraga mayumda naitom halagpaga hiksana rami. Singlay na. Egi takanan hali. Kabati pungak hikngagli masado akiba sa pawragladuna. Singlay, egi taway to di kanbiyo. Ngarangi tawdugto ay na soy ba dito kibani? Karigi soy ba? Nipatanak ko ay na lansadrami ay itabu. Kangutak na makanduna. Itanagin siyento na mo bigi manatra. Madugilaman ni ikot magnasingan niya. Ay itagilaman singani. Kaba, ngarangi nupido na haikiba wahay singdo tap na asumning singlay. Tanzado da, kabagi mabukta singlay mana payrakiba tanga duna kabagi mabuk tum na tinzilaglami.
Jinglei ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕꯅ ꯍꯦꯃꯟꯇꯨꯅ ꯑꯐꯕꯇ ꯀꯔꯤꯁꯨ ꯈꯟꯊꯕ ꯉꯝꯍꯧꯗꯕꯅꯤ ꯑꯗꯨꯕꯨ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯤꯀꯨꯞꯇꯗꯤ ꯃꯁꯥꯗꯣ ꯑꯀꯤꯕꯅ ꯍꯦꯃꯟꯇꯨꯅ ꯃꯈꯣꯡ ꯊꯥꯡꯕ ꯊꯣꯛꯇ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨ ꯂꯩꯈ꯭ꯔꯦ ꯇꯥꯟꯖꯥꯗꯨꯗꯅꯤ ꯅꯨꯄꯥ ꯑꯃꯅ ꯆꯤꯡꯂꯩꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯩꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤꯕꯗꯣ ꯆꯤꯡꯂꯩ ꯃꯁꯥꯗꯣ ꯇꯔꯪ ꯑꯃ ꯆꯠꯅ ꯑꯁꯨꯝ ꯂꯥꯛꯏ ꯆꯤꯡꯂꯩ ꯋꯥꯈꯜ ꯇꯥꯔꯛꯂꯗꯨꯅ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯅꯪ ꯀꯅꯥꯅꯣ ꯆꯤꯡꯂꯩ ꯑꯩꯅ ꯏꯆꯜꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯁꯦ ꯅꯪꯅ ꯁꯤꯠꯂꯤ ꯐꯤꯗꯣ ꯍꯣꯡꯗꯣꯛꯅꯕ ꯇꯧꯁꯤ ꯇꯩꯔꯤꯕ ꯏꯁꯤꯡꯗꯣ ꯃꯤꯅ ꯎꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯏꯆꯜꯒꯤ ꯄꯨꯟꯁꯤ ꯃꯥꯡꯂꯅꯤ ꯆꯤꯡꯂꯩꯁꯨ ꯊꯧꯖꯥꯜꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯗꯨꯅ ꯃꯥꯒꯤ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨ ꯍꯣꯡꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯊꯧꯖꯥꯜꯅ ꯆꯤꯡꯂꯩꯒꯤ ꯏ ꯇꯩꯔꯕ ꯐꯤꯖꯣꯜ ꯑꯗꯨ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯂꯝꯃꯤ ꯏꯕꯨꯡ ꯁꯤ ꯑꯣꯏꯔꯗꯤ ꯑꯩ ꯌꯨꯝꯗ ꯏꯊꯣꯝ ꯆꯠꯆꯈ꯭ꯔꯒꯦ ꯆꯤꯡꯂꯩ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅꯤ ꯆꯦꯜꯂꯁꯤ ꯆꯤꯡꯂꯩ ꯉꯛꯅ ꯏꯕꯨꯡ ꯆꯤꯡꯂꯩ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯏꯆꯜꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯅꯤꯡꯕꯒꯤ ꯃꯃꯤꯡꯇꯒꯤ ꯑꯣꯏꯔꯕꯁꯨ ꯏꯕꯥꯅꯤ ꯉꯁꯤ ꯆꯦꯜꯂꯁꯤ ꯑꯩꯅ ꯏꯆꯜꯕꯨ ꯀꯔꯤꯁꯨ ꯅꯇꯨ ꯅꯥꯝꯃ ꯁꯣꯛꯍꯜꯂꯣꯏ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯪꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯈꯤꯕ ꯃꯇꯝꯗ ꯑꯩꯅ ꯑꯌꯦꯠꯄ ꯀꯔꯤꯁꯨ ꯄꯤꯔꯣꯏ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗꯤ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ ꯂꯦꯝꯕꯤ ꯈꯛꯇꯒꯤꯅꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯃꯥꯅ ꯂꯨꯝꯅ ꯈꯟꯖꯕ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯑꯩꯅ ꯀꯜꯍꯧꯗ꯭ꯔꯕꯗꯤ ꯅꯄꯣꯛꯁꯤꯕꯒꯤ ꯑꯩꯒꯤ ꯂꯦꯝꯕꯤꯅ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯆꯠꯈ꯭ꯔꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯧꯖꯥꯜꯅ ꯆꯤꯡꯂꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯗꯨꯅ ꯆꯦꯜꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯈꯤꯕꯅ ꯈꯥꯕꯕꯨ ꯀꯅꯥꯅ ꯍꯥꯠꯂꯝꯂꯤꯕꯅꯣ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯈꯪꯈꯤꯗ꯭ꯔꯤ ꯑꯗꯨꯒ ꯆꯤꯡꯂꯩꯅ ꯆꯦꯜꯂꯤꯕꯁꯤꯁꯨ ꯀꯅꯥꯅꯁꯨ ꯐꯠꯇꯅ ꯈꯟꯕ ꯇꯧꯗꯦ ꯊꯧꯖꯥꯜꯒ ꯂꯦꯝꯕꯤꯒ ꯅꯨꯡꯁꯤꯅꯖꯩ ꯑꯗꯨꯅ ꯂꯦꯝꯕꯤ ꯃꯥꯒ ꯁꯛꯃꯥꯟꯅꯕꯤ ꯆꯤꯡꯂꯩꯒꯤ ꯑꯋꯥꯕ ꯃꯇꯧ ꯌꯦꯡꯕ ꯉꯝꯗꯕꯒꯤ ꯊꯧꯖꯥꯜꯅ ꯅꯝꯗꯨꯅ ꯆꯦꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯐꯅ ꯈꯟꯗꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯆꯦꯟ ꯆꯣꯡꯕ ꯇꯧꯔꯕꯅꯤꯅ ꯂꯦꯝꯕꯤꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯕꯒ ꯆꯤꯡꯂꯩꯕꯨ ꯏꯃꯨꯡ ꯑꯅꯤ ꯆꯪꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯏꯇꯥ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩꯅ ꯏꯇꯥꯒꯤ ꯅꯨꯡꯁꯤꯖꯕ ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯇꯝꯂꯝꯕꯅ ꯉꯁꯤꯗꯤ ꯏꯇꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯈꯣꯡꯗꯥꯔꯤ ꯏꯇꯥꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯖꯔꯕ ꯃꯥꯒꯤ ꯊꯃꯣꯏꯗ ꯏꯇꯥ ꯀꯥꯏꯅꯕꯒꯤ ꯆꯥꯛꯂꯦꯝ ꯃꯩꯁꯥꯛ ꯑꯁꯦ ꯏꯇꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯅ ꯃꯨꯠꯍꯟꯕ ꯉꯝꯕ ꯑꯣꯏꯖꯒꯦꯀꯣ ꯏꯇꯥꯅ ꯅꯇꯥꯏꯕꯨ ꯊꯧꯅꯥ ꯍꯥꯞꯄꯤꯌꯨꯀꯣ ꯆꯤꯡꯂꯩ ꯃꯄꯤ ꯁꯤꯟꯊꯅ ꯃꯁꯥꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯃꯤꯡꯁꯦꯜꯗ ꯃꯨꯟꯅ ꯌꯦꯡꯖꯗꯨꯅ ꯂꯦꯝꯕꯤꯒꯤ ꯆꯤꯟꯕꯥꯜ ꯃꯌꯥꯒꯤ ꯁꯝꯕ꯭ꯔꯨ ꯑꯗꯨꯒ ꯃꯥꯟꯅꯅ ꯃꯥꯒꯤ ꯆꯤꯟꯕꯥꯜ ꯃꯌꯥꯗ ꯑꯃꯨꯕ ꯃꯌꯦꯛ ꯊꯣꯛꯄ ꯑꯃꯅ ꯅꯝꯁꯤꯜꯂꯤ ꯁꯛꯃꯥꯟꯅꯕꯤꯅꯤ ꯑꯗꯨꯝꯅ ꯈꯨꯠꯁꯦꯝꯒꯤ ꯁꯝꯕ꯭ꯔꯨꯅ ꯃꯥꯏꯊꯣꯡꯗ ꯂꯩꯇꯦꯡꯂꯕꯗ ꯂꯦꯝꯕꯤ ꯅꯠꯇꯦ ꯀꯅꯥꯅ ꯍꯥꯏꯒꯅꯤ ꯃꯈꯨꯠꯇ ꯁꯤꯟꯅꯥꯏꯖꯩ ꯄꯥꯏꯗꯨꯅ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯃꯄꯤ ꯁꯤꯟꯊꯅ ꯂꯦꯞꯂꯤꯕ ꯊꯧꯖꯥꯜꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯆꯤꯡꯂꯩꯅ ꯏꯕꯨꯡ ꯊꯧꯖꯥꯜꯁꯨ ꯆꯤꯡꯂꯩꯗ ꯌꯦꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯎꯔꯤ ꯆꯤꯡꯂꯩ ꯃꯥꯅ ꯂꯦꯝꯕꯤ ꯃꯥꯒꯤ ꯃꯁꯛ ꯂꯧꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯃꯄꯤ ꯁꯤꯟꯊꯅ ꯀꯧꯊꯣꯛꯈꯤ ꯂꯦꯝꯕꯤ ꯆꯤꯡꯂꯩ ꯃꯃꯣꯟ ꯏꯕꯨꯡ ꯉꯁꯤꯗꯒꯤ ꯏꯕꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯏꯇꯥꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯂꯥꯛꯂꯕꯅꯤ ꯂꯥꯏꯕꯛꯀꯤ ꯑꯉꯧꯕ ꯆꯟꯗꯣꯜꯅ ꯑꯃꯨꯕ ꯆꯟꯗꯣꯜ ꯑꯣꯟꯈ꯭ꯔꯕꯁꯨ ꯏꯇꯥꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯍꯥꯞꯂꯤꯕ ꯑꯩꯒꯤ ꯆꯤꯟꯕꯥꯜ ꯃꯌꯥꯒꯤ ꯁꯝꯕ꯭ꯔꯨꯗꯤ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯃꯨꯠꯍꯟꯖꯔꯣꯏ ꯊꯧꯖꯥꯜꯁꯨ ꯃꯃꯣꯟ ꯆꯤꯡꯂꯩꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ ꯊꯥꯖ ꯃꯥꯒꯤ ꯃꯔꯨꯝꯗꯒꯤ ꯂꯣꯠꯅ ꯌꯦꯡꯂꯤꯕ ꯂꯦꯝꯕꯤꯒꯤ ꯊꯋꯥꯏꯁꯨ ꯃꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯃꯥꯂꯪꯂꯛꯇ ꯇꯤꯟꯈꯤꯔꯝꯃꯤ